ꯇꯂꯞ ꯑꯃ ꯁꯨꯝ ꯆꯥꯁꯤꯜꯂꯛꯀꯦ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯅꯕ ꯑꯝ ꯆꯪꯉꯛꯇꯦ ꯆꯪꯉꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯝꯇ ꯆꯪꯉꯛꯇ꯭ꯔꯤ ꯑꯝ ꯆꯪꯉꯛꯇ꯭ꯔꯤ ꯉꯥꯏꯒꯦ ꯃꯤ ꯆꯪꯉꯛꯄ ꯉꯥꯏꯒꯦ ꯃꯤ ꯆꯪꯉꯛꯄ ꯉꯥꯏꯒꯦ ꯆꯪꯉꯛꯇꯦ ꯅꯣꯡꯒ ꯇꯥꯕꯅꯦ ꯉꯁꯤꯗꯤ ꯉꯟꯅꯗꯤ ꯍꯧꯔꯒꯦꯅ ꯅꯣꯡꯁꯨ ꯆꯤꯐꯦꯠ ꯇꯥꯕꯅꯤꯅꯀꯣ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯂꯥꯏꯚ ꯍꯧꯕꯅꯦ ꯑꯝ ꯆꯪꯉꯛꯇꯦ ꯑꯩ ꯆꯤꯔꯥꯏꯒꯁꯨ ꯂꯣꯏ ꯇꯥꯡꯉꯤ ꯌꯥꯗ꯭ꯔꯦ ꯆꯤꯔꯥꯏ ꯉꯥꯛꯇ ꯉꯥꯏ ꯑꯦꯛꯁꯟꯒ ꯑꯝ ꯂꯩꯔꯝꯗ꯭ꯔꯦ ꯈꯣꯝꯂꯥꯡ ꯂꯃꯟ ꯍꯧꯖꯤꯛ ꯉꯟꯕꯩꯔ ꯈꯪꯗꯦ ꯑꯝ ꯆꯪꯉꯛꯇꯕ ꯋꯥꯅꯦ ꯃꯤꯁꯤꯡꯁꯦ ꯑꯝ ꯆꯪꯉꯛꯇꯤꯌꯦ ꯉꯁꯤꯗꯤ ꯑꯝ ꯆꯪꯉꯛꯇꯦ ꯃꯤ ꯉꯥꯏꯒꯦ ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯃꯤ ꯆꯪꯉꯛꯇꯦ ꯃꯤ ꯑꯅꯤ ꯆꯪꯉꯛꯑꯦ ꯑꯗꯨꯗꯤ ꯋꯥꯔꯤ ꯍꯧꯕ ꯌꯥꯔꯦ ꯀꯣ ꯅꯣꯡꯁꯨ ꯆꯤꯐꯦꯠ ꯇꯥꯕꯅꯤꯅ ꯀꯣ ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯝꯅꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯉꯟꯅꯗꯤ ꯍꯧꯔꯕꯅꯦ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯆꯥꯛꯇꯤ ꯈꯔ ꯊꯦꯡꯗꯧ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯅ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯗꯤꯜ ꯂꯦꯟꯕꯣꯏ ꯈꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯈꯔ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯖꯦꯅ ꯉꯁꯤꯗꯤ ꯈꯔ ꯉꯟꯅꯗꯤ ꯍꯧꯔꯕꯅꯦ ꯑꯗꯣ ꯑꯩꯁꯦ ꯃꯤꯅ ꯑꯩꯁꯦ ꯉꯥꯎꯋꯦ ꯍꯥꯏꯌꯦꯕꯀꯣ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯌꯨ ꯉꯥꯎꯔ ꯆꯠꯄ ꯀꯥꯟꯗ ꯃꯤꯅ ꯉꯥꯎꯋꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯏꯆꯝ ꯆꯝꯅ ꯌꯨꯗꯨꯇꯪ ꯊꯛꯄꯅꯦꯕ ꯑꯩꯅ ꯉꯥꯎꯔꯨꯕꯗꯤ ꯅꯠꯇꯦꯕ ꯌꯨꯗꯨꯅ ꯉꯥꯎꯁꯜꯂꯛꯄꯩꯅꯦꯕ ꯌꯨꯗꯨꯅ ꯉꯥꯎꯕꯅꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯌꯨ ꯊꯛ ꯌꯥꯗꯦꯕ ꯌꯨꯅꯗꯤ ꯉꯥꯎꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯃꯤꯅ ꯑꯩꯁꯦ ꯑꯉꯥꯎꯕꯅꯦ ꯍꯦꯛꯇ ꯍꯥꯏꯕ ꯁꯤꯅꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯣꯏꯅ ꯂꯥꯟꯅ ꯈꯜꯂꯤꯁꯦ ꯑꯩꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯆꯨꯝꯅꯇꯪ ꯌꯨꯁꯦ ꯊꯛꯄꯅꯦꯕ ꯑꯗꯩꯗ ꯂꯩꯀꯥꯏ ꯃꯤꯅ ꯍꯥꯏꯁꯦ ꯑꯩ ꯉꯥꯎꯔꯦ ꯁꯤꯅꯦꯕ ꯑꯩꯅ ꯉꯥꯎꯔꯨꯕ ꯅꯠꯇꯦꯕ ꯌꯨ ꯊꯛꯆꯜꯂꯨꯕꯗꯨꯗ ꯌꯨꯗꯨꯅ ꯉꯥꯎꯁꯜꯂꯛꯄꯅꯦꯕ ꯑꯩꯉꯣꯟꯗ ꯑꯗꯩꯗ ꯀꯣꯛꯁꯦ ꯍꯦꯛꯇ ꯂꯩꯈꯥꯏꯈꯤꯕ ꯑꯩ ꯉꯥꯎꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨ ꯃꯣꯏꯅ ꯂꯥꯟꯅ ꯍꯥꯏꯐꯦꯠ ꯁꯟꯗꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛ ꯃꯇꯝꯗ ꯆꯠꯅꯔꯤꯁꯦ ꯑꯇꯩ ꯑꯝꯇ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏ ꯆꯠꯅꯕ ꯍꯧꯖꯤꯛ ꯀꯟꯅ ꯆꯠꯅꯔꯤꯕ ꯑꯃ ꯂꯩꯌꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯁꯤꯁꯤꯡꯁꯦꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯇꯨ ꯊꯤꯕ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯀꯥꯡꯕꯨꯁꯤꯅ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯅꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯕ ꯈꯪꯗꯦ ꯄꯥꯈꯪꯒ ꯂꯩꯁꯥꯕꯤꯒ ꯑꯝꯇ ꯅꯨꯡꯁꯤꯅꯕꯁꯦ ꯈꯔ ꯇꯥꯡꯉꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯥꯎꯅꯔꯦ ꯄꯥꯈꯪꯒ ꯂꯩꯁꯥꯕꯤꯒ ꯅꯨꯡꯁꯤꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯇꯨ ꯊꯤꯔꯕ ꯁꯤꯡꯒ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯗꯤ ꯃꯣꯏꯁꯦ ꯈꯜꯂꯗꯤ ꯄꯀꯣꯏ ꯀꯣꯏꯅꯔ ꯃꯥꯜꯂꯦ ꯑꯗꯒꯤ ꯄꯥꯈꯪ ꯃꯁꯛ ꯐꯖꯕꯁꯤꯡꯁꯤꯅ ꯃꯤꯒꯤ ꯃꯆꯥ ꯃꯋꯥ ꯂꯩꯔꯕ ꯃꯧꯒꯨꯝꯕꯁꯤꯅ ꯂꯨꯝꯅ ꯑꯦꯇꯦꯛ ꯇꯧꯔꯗꯤ ꯃꯣꯏꯁꯤꯗꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯦꯇꯦꯛ ꯇꯧ ꯂꯩꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯣꯕ ꯃꯌꯥꯝ ꯀꯣ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯇꯨ ꯊꯤꯕ ꯅꯨꯄꯥꯁꯤꯡꯅ ꯃꯤꯒꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯀꯣꯏꯕꯤꯔꯨꯅꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯨꯝꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯑꯩꯈꯣꯏꯁꯦ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯉꯩꯅꯁꯨ ꯂꯥꯟꯅ ꯈꯜꯂꯦ ꯂꯩꯁꯥꯕꯤ ꯀꯣꯏꯔꯝꯒꯗ꯭ꯔꯥ ꯅꯨꯄꯤ ꯀꯣꯏꯔꯝꯒꯗ꯭ꯔꯅ ꯑꯗꯒꯤ ꯂꯩꯁꯥꯕꯤꯉꯩꯁꯤ ꯌꯦꯡꯉꯨꯅꯦ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯃꯣꯏꯁꯦ
ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯒꯨꯝꯕ ꯑꯗꯨꯝꯕ ꯉꯥꯛꯇ ꯈꯜꯂꯗꯤ ꯀꯣꯏꯅ ꯂꯩꯔꯝꯃꯦ ꯃꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯉꯩꯁꯤꯁꯨ ꯈꯔ ꯅꯨꯡꯁꯤꯅꯕꯅꯗꯤ ꯐꯕꯅꯤ ꯃꯇꯨ ꯂꯩꯕꯅ ꯃꯇꯨ ꯂꯩꯕ ꯃꯆꯥ ꯂꯩꯕꯅ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯁꯤꯡꯗꯣ ꯃꯣꯏ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯗ꯭ꯔꯒ ꯃꯤꯒꯤ ꯀꯣ ꯄꯥꯈꯪ ꯃꯆꯥꯉꯩꯁꯤꯁꯨ ꯇꯧꯔꯤꯁꯦ ꯐꯣꯟ ꯑꯃ ꯄꯥꯏꯔꯗꯤ ꯍꯧꯖꯤꯛꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯐꯦꯁꯕꯨꯛ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯀꯣ ꯃꯧꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯣꯏꯗꯤ ꯄꯥꯎ ꯐꯥꯎꯅꯁꯜꯂꯒ ꯀꯣ ꯑꯗꯒꯤ ꯍꯥꯏꯐꯦꯠ ꯀꯣꯏꯅꯈꯤꯗꯣꯏꯅꯤ ꯑꯗꯒꯤ ꯃꯧꯉꯩꯁꯨ ꯈꯔ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯄꯥꯈꯪ ꯃꯆꯥꯉꯩ ꯈꯜꯂꯒꯗꯤ ꯀꯣ ꯅꯨꯡꯁꯤꯅꯕ ꯈꯣꯠꯄꯗꯣ ꯇꯧꯕꯤꯒꯅꯨ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁꯥꯒꯩ ꯑꯣꯜꯂꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯆꯥ ꯃꯋꯥ ꯂꯩꯇꯥꯔꯒꯗꯤ ꯏꯃꯨꯡꯒꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕꯤꯌꯨ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯐꯠꯇꯕ ꯊꯕꯛꯇꯤ ꯆꯠꯅꯒꯨꯝꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯍꯟꯅꯤꯡꯉꯤ ꯑꯗꯣ ꯃꯌꯥꯝꯁꯦ ꯀꯃꯦꯟꯒ ꯄꯤꯁꯜꯂꯛꯇꯦ ꯆꯥꯛ ꯆꯥꯅꯕ ꯌꯥꯎꯔ ꯖꯥꯠꯂꯥ ꯑꯅꯝꯕꯅꯗꯤ ꯆꯥꯅꯔꯝꯗꯧ ꯃꯥꯟꯗꯦ ꯑꯇꯣꯞꯄꯗꯤ ꯈꯔ ꯉꯜꯂꯤ ꯑꯩꯁꯨ ꯆꯥꯗ꯭ꯔꯤ ꯈꯔ ꯉꯟꯅ ꯉꯁꯤꯗꯗꯤ ꯍꯧꯔꯒꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯍꯧꯔꯁꯤ ꯃꯁꯤꯗꯤ ꯅꯠꯇꯦ ꯊꯥꯖꯤꯜꯂꯛꯑꯕꯅꯤ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯁꯦ ꯆꯥꯛꯇꯣ ꯈꯤꯇꯪ ꯊꯦꯡꯅ ꯆꯥꯅꯤꯡꯕ ꯆꯥꯛ ꯏꯂꯥꯝ ꯂꯥꯝꯗꯕ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯈꯔ ꯈꯔ ꯊꯥꯖꯤꯜꯂꯛꯑꯣ ꯀꯃꯦꯟ ꯈꯔ ꯈꯔ ꯔꯤꯄ꯭ꯂꯥꯏ ꯇꯧꯅꯔꯁꯦ ꯍꯣꯏ ꯑꯩ ꯀꯥꯁꯤꯗ ꯍꯥꯏ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯁꯔꯃ ꯍꯥꯏ ꯕ꯭ꯔꯣ ꯑꯗꯒꯤ ꯆꯥꯔꯕ꯭ꯔꯣ ꯑꯦꯝ ꯀꯦ ꯑꯦꯟ ꯆꯥꯗ꯭ꯔꯤꯌꯦ ꯕ꯭ꯔꯣ ꯍꯥꯏꯒꯗ꯭ꯔꯥ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯇꯧꯔꯤꯕꯅꯦ ꯉꯁꯤꯗꯤ ꯑꯩ ꯀꯥꯗꯣ ꯍꯨꯏ ꯂꯩꯌꯦꯕ ꯍꯨꯏ ꯑꯆꯧꯕ ꯑꯃ ꯂꯩꯌꯦꯕ ꯄꯨꯔꯥ ꯃꯀꯣꯛꯀꯁꯦ ꯎꯇꯨꯞ ꯃꯨꯛ ꯆꯥꯎꯕ ꯊꯤꯕꯣꯡ ꯆꯥꯎꯕ ꯑꯃ ꯑꯣ ꯑꯗꯨ ꯃꯥꯁꯦ ꯀꯥꯔꯟ ꯌꯥꯝ ꯇꯥꯔꯛꯏꯅꯦ ꯍꯣꯏ ꯍꯣꯏ ꯐꯃꯨꯡꯗ ꯀꯥꯈꯠꯂꯦ ꯅꯪ ꯀꯅꯥ ꯐꯃꯨꯡ ꯀꯥꯎ ꯍꯥꯏꯒꯦ ꯌꯦꯡꯉꯨꯀꯣ ꯁꯤ ꯍꯨꯏꯁꯦ ꯑꯩꯗꯤ ꯀꯅꯥ ꯎꯠꯂꯛꯀꯦ ꯌꯦꯡꯉꯣ ꯐꯃꯨꯡꯁꯤꯗ ꯀꯥꯈꯠꯂ ꯃꯥ ꯇꯧꯔꯤꯁꯦ ꯍꯣꯏ ꯍꯣꯏ ꯉꯧꯕꯤ ꯉꯧꯕꯤ ꯀꯥꯔꯟ ꯇꯥꯅꯣ ꯀꯨꯜꯂꯣ ꯁꯤꯠ 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 ꯀꯨꯜꯂꯒ ꯀꯥꯔꯟ ꯇꯧꯅꯨ ꯑꯣꯏ ꯀꯥꯔꯟ ꯇꯧꯅꯨ ꯍꯥꯏꯕ ꯀꯥꯔꯟꯗꯨ ꯇꯧꯅꯨ ꯍꯥꯏꯕ ꯃꯣꯔꯥ ꯊꯣꯝꯀꯅꯤ ꯃꯣꯔꯥꯗꯨ ꯀꯥꯎꯔꯛꯇ꯭ꯔꯅꯤ ꯌꯥꯝꯅ ꯀꯥꯎꯁꯟꯅꯕ ꯍꯨꯏꯅꯤꯀꯣ ꯁꯦ ꯀꯥꯔꯟ ꯌꯥꯝ ꯇꯥꯕ ꯍꯨꯏꯅꯤꯁꯦ ꯇꯧꯔꯤꯁꯦ ꯃꯈꯨꯠꯀꯁꯦ ꯇꯧꯔꯤꯁꯦ ꯌꯥꯝ ꯉꯥꯎꯁꯟꯅꯕ ꯍꯨꯏꯅꯤꯁꯦ ꯇꯧꯖꯩꯁꯦ ꯀꯥꯔꯟ ꯊꯤ ꯇꯥꯕ ꯀꯨꯜꯂꯣ ꯇꯨꯃꯤꯟ ꯀꯨꯜꯂꯣ ꯇꯨ ꯃꯆꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯇꯨ ꯃꯆꯥꯗꯤ ꯀꯨꯜꯂꯦ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯀꯨꯜꯂꯣ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯀꯥꯔꯟ ꯇꯥꯟꯅꯒꯨꯝꯁꯦ ꯀꯥꯔꯟ ꯌꯥꯝ ꯇꯥꯕ ꯍꯨꯏꯅꯦ ꯃꯁꯤ ꯍꯨꯏꯁꯦ ꯃꯤꯒꯗꯤ ꯆꯤꯛꯇꯕ ꯍꯨꯏꯅꯤꯗ ꯈꯣꯡꯕꯁꯦ ꯄꯥꯛ ꯀꯟꯕ ꯍꯨꯏꯅꯦ ꯌꯥꯝ ꯁꯥꯊꯤꯒꯗꯕ ꯃꯥꯜꯂꯦ ꯁꯥꯊꯤꯗꯦ ꯃꯥꯒꯤꯕꯨ ꯁꯂꯥꯛ ꯇꯧꯕ ꯈꯔ ꯁꯥꯟꯅꯕ ꯈꯣꯠꯄꯀꯣ ꯑꯗꯒꯤ ꯑꯗꯨꯝꯕꯗ ꯉꯥꯛꯇꯅꯦ ꯃꯥꯏ ꯆꯥꯕꯗꯤ ꯐꯔꯦ ꯑꯩꯈꯣꯏꯗꯤ ꯃꯥꯁꯦ ꯆꯥꯕꯗꯤ ꯁꯥ ꯉꯥ ꯄꯤꯖꯗꯦꯕ ꯆꯝꯊꯣꯡ ꯊꯣꯡꯉꯒꯀꯣ ꯑꯩꯈꯣꯏ ꯉꯥ ꯑꯌꯥꯏꯕꯒꯨꯝꯕ ꯊꯥꯛꯑ ꯈꯣꯠꯂꯒ ꯑꯗꯨ ꯉꯥꯛꯇꯅꯦ ꯃꯥꯁꯦ ꯆꯥꯛꯀꯁꯦ ꯄꯨꯈꯝ ꯂꯧꯈꯠꯄꯤꯅꯤ ꯆꯥꯛꯇꯤ ꯐꯖꯅ ꯆꯥꯕ ꯍꯨꯏꯅꯤ ꯃꯁꯦ ꯑꯗꯣ ꯃꯥꯁꯦ ꯃꯤ ꯅꯨꯡ ꯆꯤꯛꯄ ꯈꯣꯠꯄꯗꯤ ꯇꯧꯗꯦ ꯃꯥꯏ ꯈ꯭ꯋꯥꯏ ꯐꯕ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯛꯀꯤꯡ ꯆꯠꯄꯗꯒ ꯊꯧꯔꯤꯅꯒ ꯄꯨꯜꯂ ꯆꯠꯄꯁꯦ ꯑꯁ ꯃꯥꯅ ꯆꯦꯜꯂ ꯆꯠꯀꯦ ꯇꯧꯋꯦ ꯀꯜꯂꯦꯕ ꯃꯁꯥꯁꯦ ꯌꯥꯝꯅ ꯑꯩꯅ ꯀꯨꯜꯂꯨ ꯍꯥꯏꯕ ꯇꯨꯃꯤꯟ ꯀꯨꯟꯒꯤꯅꯤ ꯌꯦꯡꯉꯣ ꯃꯥꯏ ꯈꯨꯀꯨꯟꯁꯦ ꯌꯦꯡꯉꯣ ꯇꯨꯝꯕꯒꯁꯦ ꯂꯣꯡꯊꯣꯛꯑ ꯇꯨꯝꯃꯛꯈꯤꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤ ꯃꯁꯛꯁꯤꯒ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯀꯨꯜꯂꯛꯏꯁꯦ ꯌꯦꯡꯉꯨ ꯃꯥꯁꯦ ꯌꯦꯡꯉꯨ ꯀꯨꯜꯂꯛꯏꯁꯦ ꯌꯦꯡꯉꯨ ꯀꯨꯟꯈ꯭ꯔꯦ ꯃꯥ ꯃꯤꯗꯤ ꯆꯤꯛꯇꯦꯕ ꯃꯥꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯤ ꯆꯤꯛꯇꯦ ꯑꯗꯨꯒ ꯆꯥꯕꯗꯤ ꯐꯩ ꯈꯣꯡꯕ ꯐꯩ ꯑꯍꯤꯡꯗꯒ ꯀꯥ ꯑꯗꯨꯝ ꯂꯩꯌꯦꯕ ꯃꯥꯁꯦ ꯀꯥ ꯑꯗꯨꯝ ꯊꯝꯃꯦ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨꯒ ꯈꯣꯡꯕ ꯍꯧꯔꯛꯑꯕ ꯂꯣꯏꯔꯦ ꯌꯥꯝ ꯐꯖꯩꯌꯦ ꯍꯨꯏꯕꯨꯔꯣ ꯍꯨꯏ ꯐꯖꯔꯕꯅꯤ ꯑꯁꯤꯁꯨ ꯃꯥꯁꯦ ꯆꯥꯎꯒꯗꯕ ꯅꯣꯏꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯅꯣꯏꯍꯧꯒꯗꯕꯅꯦꯕ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯎꯕ ꯍꯧꯔꯛꯄ ꯇꯥꯏꯃꯤꯡ ꯅꯣꯏꯕ ꯍꯧꯔꯛꯄ ꯇꯥꯏꯃꯤꯡꯁꯦ ꯃꯥꯁꯦ ꯅꯥꯈꯤꯕꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯨꯏꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯔꯨꯒꯤ ꯂꯥꯏꯅꯥ ꯅꯥꯈꯤꯕ ꯃꯥꯁꯦ ꯑꯗꯨꯅ ꯒꯥꯎꯠꯀꯨꯝꯕ ꯊꯨꯝꯒꯤ ꯀꯩꯅꯣ ꯇꯧꯕ ꯈꯔ ꯀꯩꯅꯣ ꯇꯧꯈꯤꯕꯗꯩ ꯑꯗꯩꯗꯤ ꯃꯥꯁꯦ ꯈꯔ ꯁꯣꯏꯈꯤꯕ ꯍꯤꯗꯥꯛ ꯄꯤꯖꯕꯗꯒꯤ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯁꯔꯃ ꯍꯥꯏ ꯆꯥꯔꯕ꯭ꯔꯣ ꯆꯥꯗ꯭ꯔꯤꯌꯦ ꯕ꯭ꯔꯣ ꯆꯥꯗ꯭ꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯁ ꯇꯤꯟ ꯌꯥꯝ ꯄꯥꯏꯁꯤꯜꯂꯛꯑꯦ ꯅꯣꯡ ꯆꯤꯐꯦꯠ ꯆꯤꯐꯦꯠ ꯇꯥꯕꯅꯤꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯁꯜꯂꯝꯃꯣ ꯃꯌꯥꯝ ꯀꯣ ꯆꯦꯅꯦꯜ ꯑꯅꯧꯕ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯑꯅꯧꯕ ꯆꯪꯉꯛꯄ ꯑꯣꯏꯇꯥꯔꯗꯤ
ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤꯅꯤ ꯑꯩꯅ ꯑꯩꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯁꯤꯜꯂꯛꯑꯣ ꯑꯩꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯩꯁꯦ ꯑꯩꯁꯨ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯔꯛꯀꯦꯕ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯍꯣꯏ ꯁꯪꯗꯕ ꯃꯇꯝꯗꯨꯁꯨ ꯊꯥꯔꯛꯇꯕꯁꯨ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯀꯥꯏꯔꯝꯂꯣ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯔꯦ ꯀꯩ ꯂꯝꯅꯣ ꯍꯥꯏꯕ ꯀꯩ ꯂꯝꯅꯣ ꯍꯥꯏꯕ ꯃꯥꯜꯂꯦ ꯕ꯭ꯔꯣꯒꯤꯁꯦ ꯑꯩꯕꯨꯗꯤ ꯀꯩꯅꯣꯗꯩꯅꯦꯕ ꯊꯧꯕꯥꯜꯗꯩꯅꯦꯕꯀꯣ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝ ꯀꯥꯅ ꯍꯥꯏꯕ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝ ꯀꯤꯡ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯅ ꯂꯪꯊꯕꯥꯜꯗ ꯂꯩꯌꯦ ꯑꯩ ꯂꯩꯁꯦ ꯂꯪꯊꯕꯥꯜꯗ ꯂꯩꯔꯤ ꯑꯩꯈꯣꯏ ꯍꯨꯏꯕꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯍꯨꯏꯕꯨꯅꯤ ꯁꯤ ꯂꯩꯁꯦ ꯃꯥꯏ ꯍꯨꯏꯅꯦ ꯍꯨꯏꯕꯨꯅꯤ ꯃꯔꯨꯒ ꯀꯣꯛꯊꯣꯛꯈ꯭ꯔꯦ ꯍꯟꯇꯛ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃ ꯂꯩꯇꯕꯒꯤꯀꯣ ꯃꯥꯏꯗꯤ ꯃꯇꯩ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯐ꯭ꯂꯥꯠ ꯑꯣꯏꯈꯤꯕ ꯑꯗꯨꯅ ꯃꯔꯨ ꯑꯍꯜ ꯀꯣꯛꯈ꯭ꯔꯦ ꯑꯃ ꯃꯊꯤ ꯆꯦꯛꯁꯤꯟꯗꯅ ꯀꯅꯥꯅꯣ ꯑꯍꯟ ꯃꯊꯤ ꯆꯦꯠꯂꯤꯁꯦ ꯉꯁꯥꯏ ꯑꯣꯛꯇꯣ ꯈꯔ ꯇꯧꯁꯜꯂꯨꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯁ ꯑꯩꯁꯨ ꯂꯩꯇꯦꯟ ꯆꯪꯕ ꯇꯨꯀꯠꯆꯕꯅ ꯑꯣ ꯆꯥꯛ ꯆꯥ ꯌꯥꯔꯣꯏ ꯑꯣ ꯂꯩꯍꯧꯔꯤ ꯑꯩꯁꯨ ꯈꯔ ꯆꯤꯡꯊꯣꯛꯑꯝꯃꯦ ꯑꯣꯛ ꯆꯥꯕꯗ ꯆꯦꯜꯂꯕ ꯎꯝ ꯑꯁ ꯃꯥꯗꯤ ꯕꯤꯔꯥꯟꯗ ꯑꯣꯏꯅ ꯑꯣꯛ ꯆꯥꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯍꯜ ꯑꯃ ꯑꯣꯛ ꯆꯥꯕꯗ ꯇꯤꯟ ꯌꯧ ꯉꯝꯗꯕ ꯌꯥꯎꯔꯦ ꯑꯩ ꯑꯣꯛ ꯆꯥꯕꯗ ꯃꯊꯤ ꯆꯤꯠꯂꯦ ꯑꯗꯨꯅꯤ ꯃꯍꯥꯛ ꯇꯥꯔꯝꯃꯤꯁꯦ ꯑꯗꯨꯅꯦ ꯃꯦꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅ ꯊꯣꯛꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯄꯨꯟꯗꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯊꯥꯗꯣꯔꯛꯀꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯑꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯁꯪꯕ ꯃꯇꯝꯗ ꯍꯣꯏ ꯁꯪꯗꯝꯅ ꯁꯪꯗ꯭ꯔꯦꯀꯣ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤ ꯍꯣꯏ ꯕ꯭ꯔꯣ ꯊꯥꯖꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯑꯅꯝꯕꯅ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯚꯤꯗꯤꯑꯣꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯁꯦꯝꯒꯦꯅ ꯈꯜꯂ ꯂꯩꯕꯅꯦꯕ ꯈꯔ ꯑꯗꯨꯝ ꯁꯦꯝꯃꯦꯕꯀꯣ ꯑꯗꯣ ꯏꯁꯀ꯭ꯔꯤꯞ ꯀꯩꯀꯩꯗꯤ ꯑꯝꯇ ꯁꯦꯝꯗꯦꯕ ꯂꯩꯇꯦꯕ ꯁꯨꯝ ꯑꯩꯅ ꯋꯥꯈꯜꯗ ꯁꯨꯝ ꯈꯜꯂꯛꯄ ꯈꯣꯠꯄ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯁꯦꯝꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅ ꯑꯗꯣ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯍꯧꯕꯗꯁꯨ ꯉꯥꯏꯔꯤꯕꯀꯣ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯑꯗꯨꯝ ꯂꯦꯝꯃꯦ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯚ꯭ꯌꯨꯁꯨ ꯈꯔ ꯑꯗꯨꯝ ꯅꯦꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯈꯔ ꯊꯥꯗꯣꯛꯑꯒ ꯃꯌꯥꯝ ꯑꯗꯨꯝ ꯑꯅꯧꯕ ꯆꯪꯉꯛꯄꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯨ ꯁꯥꯟꯅꯁꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯑꯩꯁꯨ ꯑꯗꯨꯝ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯛꯀꯦ ꯂꯝꯕꯤ ꯂꯝꯉꯥꯡꯗ ꯊꯦꯡꯅꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯈꯪꯅꯕ ꯌꯥꯎ ꯇꯥꯔꯁꯨ ꯑꯗꯨꯝ ꯀꯧꯅꯁꯤ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯝ ꯁꯨꯕ ꯈꯣꯠꯄ ꯑꯗꯨꯝ ꯆꯠꯀꯜꯂꯦꯕ ꯆꯠꯄ ꯍꯥꯏꯁꯦ ꯑꯩꯗꯤ ꯑꯐꯪ ꯑꯐꯪꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯍꯧꯗꯕꯅꯤꯅ ꯑꯗꯨꯝ ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯕ꯭ꯔꯣ ꯊꯥꯒꯠꯆꯔꯤ ꯑꯗꯒꯤ ꯍꯣꯏ ꯑꯣ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯇꯧꯕ ꯀꯟꯇꯦꯟ ꯀꯩꯀꯥ ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯏꯁꯀ꯭ꯔꯤꯞ ꯁꯦꯝꯃ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯤꯔꯛꯑꯁꯨ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯍꯩꯇꯕꯀꯣ ꯄꯛꯄ ꯄꯛꯇꯕ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝꯗꯤ ꯆꯥꯛ ꯆꯥꯅꯔꯕꯣ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯅꯕ ꯌꯥꯎꯔꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯑꯣ ꯀꯃꯦꯟ ꯑꯗꯨꯝ ꯈꯔ ꯈꯔ ꯊꯥꯅꯔꯒ ꯈꯔ ꯈꯔ ꯑꯗꯨꯝ ꯄꯥꯅꯖꯦ ꯀꯣ ꯀꯃꯦꯟ ꯈꯔ ꯊꯥꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯕꯁꯤ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯅꯤ ꯏꯆꯝ ꯆꯝꯊꯣꯛꯑꯒ ꯑꯗꯨꯝ ꯂꯩꯊꯣꯛꯃꯤꯟꯅꯁꯦ ꯃꯌꯥꯝ ꯆꯥꯗ꯭ꯔꯤꯗ ꯍꯣꯏ ꯕ꯭ꯔꯣ ꯆꯥꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯑꯩꯁꯨ ꯆꯥꯗ꯭ꯔꯤꯕ꯭ꯔꯣ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯂꯩꯔꯤꯅꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯔ ꯉꯁꯤꯗꯤ ꯅꯣꯡꯁꯤ ꯆꯤꯐꯦꯠ ꯆꯤꯐꯦꯠ ꯇꯥꯔꯒ ꯊꯕꯛꯁꯦ ꯈꯔ ꯐꯛ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯁꯨꯕꯨꯗꯤ ꯁꯨꯔꯝꯃꯦ ꯑꯗꯣ ꯑꯅꯝꯕꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯊꯕꯛꯁꯦ ꯀꯩ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯒ ꯀꯨꯞꯄ ꯑꯅꯝꯕ ꯉꯥꯛꯇ ꯑꯣꯏꯌꯦꯕꯀꯣ ꯉꯁꯥꯏꯁꯨ ꯌꯥꯆꯪꯉꯛꯄ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦ ꯖꯤꯡꯒꯗꯤ ꯂꯩꯁꯜꯂꯒ ꯊꯝꯃ ꯃꯣꯏ ꯌꯦꯜꯂꯛꯄ ꯑꯗꯨꯝꯕꯗꯣ ꯊꯝꯃ ꯂꯩ ꯀꯥꯟꯁꯤꯗ ꯅꯣꯡꯁꯦ ꯇꯥꯁꯜꯂꯛꯑꯕꯅꯤꯅ ꯌꯨꯔꯕ ꯍꯥꯏꯇꯥꯔꯦ ꯑꯁ ꯃꯣꯏꯅ ꯅꯣꯡꯁꯤ ꯌꯨꯕꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯝꯇ ꯈꯟꯕꯤꯌꯣꯅ ꯇꯧꯕꯗ ꯌꯥꯅꯕꯕꯨꯗꯤ ꯈꯜꯂꯦ ꯑꯗꯨꯒ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯈꯔ ꯉꯟꯅ ꯑꯗꯣ ꯌꯥꯔꯤꯉꯩꯗꯤ ꯑꯩ ꯂꯥꯏꯐꯁꯦ ꯊꯦꯡꯅ ꯊꯥꯔꯛꯄꯗꯒꯤꯗꯤ ꯈꯤꯇꯪ ꯉꯜꯂꯞ ꯊꯥꯕꯅ ꯅꯨꯡꯉꯥꯏꯗꯅꯀꯣ ꯊꯦꯡꯕꯗꯨꯗꯤ ꯁꯨꯝ ꯂꯥꯏꯚ ꯊꯥꯕꯁꯦ ꯃꯤ ꯇꯨꯝꯅꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯄꯣꯊꯥꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅ ꯈꯔ ꯉꯜꯂꯞꯅ ꯊꯥꯕꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯈꯔ ꯉꯜꯂꯞꯅ ꯊꯥꯕꯅꯦ ꯑꯗꯣ ꯍꯌꯦꯡꯁꯨ ꯊꯕꯛ ꯈꯔ ꯉꯟꯅ ꯍꯜꯂꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯑꯗꯨꯝ ꯑꯩꯅ ꯁꯨꯝ ꯀꯥꯗ ꯁꯨꯝ ꯂꯩꯔꯒ ꯂꯥꯏꯚ ꯊꯥꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯝ ꯑꯥꯎꯠꯁꯥꯏꯠ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯄꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕꯗ ꯑꯗꯨ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯋꯥꯛꯀꯤꯡ ꯀꯩꯀꯩ ꯆꯠꯄ ꯈꯣꯠꯄꯗꯁꯨ ꯀꯣ ꯂꯩꯗꯅ ꯁꯨꯝ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯣꯟꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯅꯕꯀꯣ ꯂꯝꯕꯤ ꯂꯝꯉꯥꯡꯗ ꯁꯨꯝ ꯆꯠꯄ ꯈꯣꯠꯄꯗꯨ ꯈꯤꯇꯪ ꯊꯦꯡꯅꯔꯛꯄꯗ ꯈꯤꯇꯪ ꯋꯥꯈꯜ ꯊꯣꯛꯄ꯭ꯔꯥ ꯋꯥꯔꯤ ꯊꯣꯛꯄ꯭ꯔꯥ ꯀꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯁꯥꯟꯅꯔꯒ ꯂꯩꯊꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯁꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ
ꯃꯌꯥꯝ ꯑꯅꯧꯕ ꯆꯪꯉꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅ ꯊꯣꯛꯁꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤꯕꯨ ꯀꯔꯤ ꯀꯔꯤ ꯃꯊꯦꯜꯅ ꯍꯩꯅꯔꯤꯒꯦ ꯀꯔꯤ ꯀꯔꯤ ꯃꯊꯦꯜꯅ ꯍꯥꯎꯔꯤꯒꯦ ꯍꯧꯖꯤꯛꯁꯤꯕꯨ ꯀꯥ ꯀꯀꯥ ꯅꯪꯒ ꯁꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯑꯦ ꯑꯩ ꯉꯥꯁꯤ ꯀꯩ ꯍꯥꯏꯅꯣ ꯉꯁꯤꯗꯤ ꯁꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯑꯦ ꯑꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯕꯣ ꯋꯥꯔꯤꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯛꯑꯣꯗꯅ ꯀꯩ ꯊꯧꯗꯣꯛꯀ ꯊꯣꯛꯄ ꯌꯥꯎꯔꯨꯔꯒꯦ ꯑꯗꯒꯤ ꯑꯕꯦꯁ ꯑꯜꯕꯅꯥ ꯍꯥꯏ ꯑꯁ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯃꯤꯊꯥ ꯀꯧꯔ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯍꯥꯎ ꯑꯥꯔ ꯌꯨ ꯑꯥꯏ ꯑꯦꯝ ꯐꯥꯏꯟ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯅꯠꯇꯕꯁꯨ ꯌꯥꯎꯔꯛꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯅꯠꯇꯕꯁꯨ ꯌꯥꯎꯔꯛꯏ ꯃꯥꯜꯂꯦ ꯑꯗꯒꯤ ꯕ꯭ꯔꯣ ꯏꯁꯄꯤꯀꯤꯡ ꯃꯥꯏ ꯅꯦꯝ ꯀꯩꯅꯣ ꯁꯔꯣꯁ ꯕꯤꯁꯣꯅꯣꯏ ꯍꯥꯏꯔ ꯁꯔꯣꯁ ꯕꯤꯁꯣꯏꯅꯣꯏ ꯍꯥꯏꯔ ꯃꯥꯜꯂꯦ ꯃꯥꯏ ꯃꯃꯤꯡꯁꯦ ꯑꯗꯒꯤ ꯋꯤ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯑꯗꯒꯤ ꯑꯦꯝ ꯀꯦ ꯃꯟ ꯑꯣꯟꯕꯗ ꯈꯣꯡ ꯇꯦꯛꯀꯦ ꯇꯧꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯇꯧꯕ꯭ꯔꯣ ꯍꯥꯏꯁꯦ ꯃꯟ ꯑꯣꯟꯕ ꯈꯣꯠꯄ ꯖꯨꯅꯥꯁꯇꯤꯛ ꯀꯩꯀꯥ ꯀꯩꯅꯣ ꯇꯧꯕꯗꯣ ꯇꯧꯕ꯭ꯔꯣ ꯂꯨꯡ ꯀꯩꯀꯥ ꯍꯨꯜꯂꯨꯔꯤꯔꯣ ꯑꯩꯁꯨ ꯑꯗꯨꯝ ꯂꯨꯡ ꯀꯩꯀꯥ ꯑꯗꯨꯝ ꯍꯨꯟꯕ ꯈꯣꯠꯄ ꯑꯗꯨꯝ ꯉꯝꯃꯦ ꯑꯩꯁꯨ ꯍꯥꯟꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯖꯤꯝꯅꯥꯁꯇꯤꯛꯀꯤ ꯑꯣꯏꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯃꯌꯥꯝ ꯂꯩꯗꯅ ꯃꯔꯣꯟ ꯂꯣꯟꯕ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯑꯦꯀ꯭ꯔꯣꯕꯦꯠ ꯀꯩꯀꯥ ꯁꯣ ꯇꯧꯔꯝꯃꯦ ꯑꯩꯈꯣꯏ ꯕ꯭ꯔꯣꯁꯨ ꯑꯦꯀ꯭ꯔꯣꯕꯦꯠ ꯁꯣ ꯇꯧꯕ꯭ꯔꯣ ꯑꯦꯀ꯭ꯔꯣꯕꯦꯠ ꯁꯥꯟꯅꯕ꯭ꯔꯣ ꯅꯃꯤꯊꯥ ꯀꯧꯔ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯍꯣꯏ ꯀꯩ ꯂꯝ ꯂꯩꯔꯤꯒꯦ ꯀꯅꯥ ꯀꯅꯥꯒ ꯄꯨꯜꯂꯤꯒꯦ ꯍꯧꯖꯤꯛꯁꯤꯕꯣ ꯑꯗꯒꯤ ꯃ꯭ꯌꯨꯖꯤꯛ ꯂꯤꯂꯤꯁ ꯕꯥꯏ ꯅꯦꯝ ꯏꯟꯁꯟ ꯍꯨ ꯃꯥꯏ ꯅꯦꯝ ꯏꯁ ꯎꯃꯔꯖꯤꯠ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯕꯣꯡ ꯗꯥꯏꯃꯟ ꯀꯩꯅꯣ ꯀꯦꯟ ꯌꯨ ꯏꯁꯄꯤꯛ हिंदी तो थोड़ा थोड़ा जलता है हिंदी में कमेंट लिखो ꯀꯩꯔꯥꯎꯒꯤ ꯇꯥꯔꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯪꯒꯤ ꯍꯣꯏꯔꯣꯝꯗꯒꯤ ꯑꯣꯏꯔꯝꯕꯅꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯩꯔꯥꯎꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯪꯒꯤꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯪꯒꯤ ꯃꯈꯥꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯃꯦ ꯅꯨꯡꯉꯥꯏꯕꯅꯤ ꯅꯨꯡꯁꯤꯕꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯪꯒꯤꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯪꯒꯤꯒꯤ ꯃꯈꯥꯗ ꯁꯥꯟꯅꯔꯝꯃꯦ ꯑꯩꯈꯣꯏꯁꯨ ꯁꯣ ꯀꯩꯀꯥ ꯆꯠꯂꯝꯃꯦ ꯑꯣꯖꯥ ꯃꯪꯒꯤ ꯑꯩꯈꯣꯏ ꯕ꯭ꯔꯣꯒꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯪꯒꯤ ꯈꯪꯕꯤꯕ꯭ꯔꯣ ꯕ꯭ꯔꯣ ꯑꯦꯝ ꯀꯦ ꯑꯦꯟꯒꯤ ꯈꯪꯉꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯕ꯭ꯔꯣꯒꯤ ꯃꯤꯡ ꯑꯁꯦꯡꯕꯁꯦ ꯑꯝꯇꯪꯗꯤ ꯍꯥꯏꯕꯤꯔꯝꯃꯣ ꯀꯩꯔꯥꯎ ꯔꯥꯖꯦꯟ ꯈꯣꯏ ꯃꯅꯥꯛ ꯀꯩꯔꯥꯎ ꯔꯥꯖꯦꯟ ꯍꯣꯏ ꯃꯅꯥꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏ ꯗꯦꯕꯦꯜ ꯍꯣꯏ ꯃꯅꯥꯛ ꯇꯩꯔꯣ ꯑꯩꯈꯣꯏ ꯏꯕꯥꯏ ꯗꯦꯕꯦꯜ ꯍꯣꯏꯒꯤ ꯑꯗꯥꯏꯗꯒꯤ खाया से हो आप खाया से आप अभी नहीं खाया अभी बाद में थोड़ा बाकी में खाएगा ꯑꯗꯣ ꯑꯩꯈꯣꯏ ꯕ꯭ꯔꯣꯒꯤ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯤꯡ ꯑꯣꯏꯅ ꯍꯥꯏꯔꯛꯄ ꯌꯥꯏꯗꯅ ꯑꯦꯝ ꯀꯦ ꯑꯦꯟꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯤꯡ ꯑꯣꯏꯅ ꯍꯥꯏꯔꯛꯑꯗꯤ ꯃꯤꯡ ꯁꯨꯝ ꯀꯧꯅ ꯑꯗꯨꯝ ꯍꯥꯏꯅ ꯌꯥꯏꯗꯅ ꯕꯣꯡꯗꯝ ꯁꯤꯔꯁ ꯀꯩꯔꯥꯎ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯏꯅꯥꯎꯗꯣ ꯏꯁꯇꯤꯛꯀ ꯌꯥꯝ ꯈꯠꯄꯗꯣ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏ ꯗꯦꯕꯦꯜꯒꯤ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯗꯤ ꯃꯣꯏ ꯃꯌꯥꯝ ꯃꯆꯥꯁꯤꯡ ꯑꯣꯏꯕꯅꯦꯕ ꯕꯣꯏꯅꯥꯎ ꯈꯪꯕ꯭ꯔꯥ ꯕꯣꯏꯅꯥꯎꯒ ꯄꯨꯟꯕ꯭ꯔꯣ ꯑꯩꯈꯣꯏ ꯕ꯭ꯔꯣꯁꯤꯕꯣ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯁꯤꯔꯥꯖꯕꯣ खाया से हो आप अभी नहीं खाया बोंग डायमंड
ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯌꯥꯡ ꯃꯆꯥꯁꯨ ꯑꯗꯨꯝ ꯌꯥꯎꯁꯜꯂꯛꯑꯦ ꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯣꯏꯁꯨ ꯍꯤꯟꯗꯤꯗ ꯑꯗꯨꯝ ꯀꯃꯦꯟ ꯊꯥꯖꯔꯛꯆꯅꯤ. ꯄꯨꯟꯗꯦꯗ ꯄꯨꯟꯗꯦꯗ ꯍꯧꯖꯤꯛꯇꯤ who are you how are you I'm fine Bong Diamond आप कैसा है Bong Diamond ꯑꯃꯨꯖꯥꯎ ꯈꯪꯕ꯭ꯔꯣ ꯈꯪꯕꯨꯗꯤ ꯈꯪꯉꯦ ꯑꯗꯨꯝ ꯃꯃꯤꯡꯁꯨ ꯇꯥꯏ ꯃꯁꯛꯄꯨꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯑꯃꯨꯖꯥꯎ ꯍꯥꯏꯁꯦ ꯀꯩꯅꯣꯒꯤ ꯗꯦꯕꯥꯟꯒꯤ ꯃꯌꯥꯝꯕꯗꯨ ꯑꯣꯏꯖꯥꯠꯂꯣ. ꯅꯤꯁꯥ ꯑꯥꯔ ꯌꯨ ꯄꯇꯟ ꯑꯣꯔ ꯃꯟꯗꯟ ꯕ꯭ꯔꯣ ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯁꯤꯕꯣ ꯑꯥꯔ ꯌꯨ ꯄꯇꯟ ꯑꯣꯔ ꯃꯟꯗꯟ ꯕ꯭ꯔꯣ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯥꯏꯁꯦ. I am slow fine ꯌꯥꯝ ꯇꯞꯅ ꯅꯨꯡꯉꯥꯏ ꯍꯥꯏꯔꯣ ꯃꯥꯏꯁꯤꯕꯣ. ꯆꯤꯛꯀꯦ ꯅꯠꯇꯦꯗ ꯃꯦꯟ ꯑꯣꯟꯕꯗꯨ ꯍꯥꯏꯔꯣ ꯈꯪꯗꯤꯌꯦ ꯑꯩ ꯑꯗꯨꯗꯤ. Are you from Nisa I am ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯍꯥꯏꯇꯥꯔꯦ. ꯉꯁꯤꯗꯤ ꯀꯃꯦꯟꯁꯦ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯊꯥꯔꯛꯑꯦ ꯑꯩꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ. ꯃꯦꯁꯦꯁ I am from Kerala. केरला तो अच्छा है पहले आ रहा है. केरला का बीच में चलता तो हम लोग तो मस्ती करता है ऐसा है. निशा केरला हिंदी जानता है क्या निशा हिंदी जानता है तो हिंदी मालूम तो हिंदी में मैसेज करो. IP watching देखो आशा लता बेन गेदर हाय लता बेन हाय. मेरे शादी हुआ है निशा विराट कोहली और MS धोनी अभी क्रिकेट देख रहा है ना. मैं अभी कुत्ता को चिल्ला रहा है. मैं भी क्रिकेट नहीं देखता अभी नहीं देखता है बाद में देखेगा. हाय फ्रेंड फुटबॉल हाँ फुटबॉल में देख रहा है अभी नहीं देखता है. वो पहले वर्ल्ड कप है ना वर्ल्ड कप तो देख रहा है. अभी देखने के लिए तो टाइम नहीं मिला है. अभी क्रिकेट फुटबॉल देखने के लिए तो टाइम नहीं मिला है और थोड़ा ज़्यादा काम चलता है थोड़ा टाइम नहीं है बाद में देखेगा. ꯑꯩꯗꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯎꯕꯅꯅꯤ ꯁꯥꯟꯅꯕ ꯇꯝꯕ ꯆꯠꯇꯦ. ꯕ꯭ꯔꯣ ꯄꯨꯛꯅꯤꯡ ꯍꯟꯊꯕꯤꯒꯅꯣ ꯑꯗꯨꯝ ꯁꯥꯟꯅꯕꯒꯤꯗꯤ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯣ. ꯍꯩꯍꯧꯕ ꯈꯪꯍꯧꯕ ꯍꯥꯏꯕꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯃꯤꯅ ꯂꯧꯕ ꯌꯥꯔꯔꯣꯏꯗꯕ ꯏꯍꯩ ꯑꯣꯏꯍꯧꯗꯣꯏꯅꯦ. ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯌꯣ. ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯑꯉꯥꯡꯁꯤꯡ ꯀꯩꯀꯩꯁꯨ ꯑꯗꯨꯝ ꯁꯦꯝꯕꯤꯌꯣ. ꯑꯁꯥꯗꯤ ꯑꯗꯨꯝ ꯊꯝꯕꯤꯌꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯉꯩ ꯅꯤꯡꯊꯨꯡꯉꯛꯄꯁꯨ ꯌꯥꯏ. ꯑꯗꯒꯤ why did you tell us my message
ꯀꯝꯃꯦꯟꯗꯗꯤ ꯀꯛꯊꯠꯄ ꯀꯝ ꯇꯧꯋꯦꯅ ꯑꯗꯨꯅ ꯑꯗꯨꯝ ꯂꯧꯕꯨꯛꯇ ꯁꯥꯟꯅꯩ ꯑꯩꯁꯨ ꯑꯣꯟꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯀꯩꯀꯥ ꯆꯠꯄ ꯈꯣꯠꯄꯅꯤꯅ ꯊꯕꯛ ꯀꯩꯀꯥ ꯍꯥꯏꯗꯤ ꯁꯨꯗ꯭ꯔꯗꯤ ꯅꯣꯝꯗꯕ ꯌꯥꯗꯦ ꯑꯩꯁꯨ ꯂꯥꯏꯔꯕ ꯑꯣꯏꯔꯕꯅꯤꯅ ꯁꯥꯟꯅꯕꯁꯦ ꯑꯩꯁꯨ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯅ ꯐꯪꯗꯦ ꯇꯧꯕꯗꯩ ꯏꯃꯨꯡꯒꯤ ꯏꯃꯥ ꯕꯕꯥ ꯍꯣꯏꯅꯁꯨ ꯍꯥꯏꯗꯤ ꯁꯦꯝꯕꯤꯕꯁꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯍꯤꯡꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯁꯥꯟꯅꯕ ꯑꯣꯟꯕ ꯈꯣꯠꯄꯁꯦ ꯄꯥꯝꯕꯅꯤꯅ ꯁꯔꯀꯁ ꯂꯥꯏꯟꯒꯨꯝꯕ ꯑꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯒ ꯄ꯭ꯔꯣꯒꯥꯝꯒꯤ ꯑꯣꯏꯅ ꯑꯗꯨꯝꯕꯗ ꯑꯣꯏꯅ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯄꯨꯛꯅꯤꯡ ꯍꯟꯊꯕꯤꯒꯅꯨ ꯑꯗꯒꯤ ꯌꯦꯞ ꯌꯣ ꯗꯦꯗꯤ ꯍꯥꯏꯗꯔ ꯌꯣ ꯁꯤꯁꯇꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯀꯥ ꯍꯦꯟꯅ ꯈꯔ ꯋꯥꯠꯂꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯟꯊꯤꯉꯥꯏꯅ ꯇꯝꯃꯛꯄꯗꯨ ꯑꯣꯏꯗꯕꯅꯤꯅ ꯑꯗꯨꯅ ꯑꯗꯨꯝ ꯑꯈꯪꯕ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯄꯥꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯑꯗꯨꯝ ꯍꯜꯂꯛꯀꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯥꯡꯕ ꯃꯌꯥꯝ ꯌꯥꯎ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯑꯩꯁꯨ ꯁꯨꯝ ꯁꯣꯏꯈꯤꯕꯁꯦ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯌꯥꯎꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯇꯔꯇꯦꯟꯃꯦꯟꯅꯤ ꯑꯣꯏꯅ ꯈꯟꯗꯣꯛꯄꯤꯌꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯣꯏꯕꯁꯤꯗꯤ ꯑꯗꯨꯝ ꯁꯣꯏꯕ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯦꯕꯀꯣ ꯁꯤꯔꯁꯀꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯍꯤꯡꯕ ꯄꯥꯝꯃꯦ ꯄꯨꯟꯁꯤꯁꯦ ꯍꯣꯏ ꯕ꯭ꯔꯣ ꯆꯨꯝꯃꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯤꯡꯒꯗꯕꯅꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯧꯅꯥ ꯄꯥꯟꯅ ꯑꯩꯈꯣꯏ ꯂꯦꯞꯀꯗꯕꯅꯦ ꯑꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯅ ꯊꯧꯅꯥ ꯐꯅ ꯍꯤꯡꯃꯤꯟꯅꯁꯤ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯧꯅꯥ ꯐꯅ ꯍꯤꯡꯕꯤꯁꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯈꯔ ꯑꯃꯁꯨ ꯍꯟꯗꯣꯛꯅꯈꯤꯕꯁꯨ ꯌꯥꯎꯋꯤ ꯃꯌꯥꯝ ꯆꯪꯉꯛꯄꯁꯨ ꯌꯥꯎꯋꯦ ꯆꯪꯉꯝꯕꯒ ꯑꯗꯨꯝ ꯕꯛ ꯍꯟꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯈꯤꯡꯒ ꯑꯗꯨꯝ ꯂꯩꯍꯧꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯑꯗꯨꯝ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯁꯤ ꯀꯃꯦꯟ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯑꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯍꯜꯂꯛꯀꯦ ꯑꯗꯨꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯀꯔꯤꯁꯦ ꯀꯣ ꯅꯨꯡꯉꯥꯏꯊꯣꯛꯁꯤ ꯀꯣ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯗꯅ ꯐꯖ ꯂꯩꯁꯤ ꯁꯅꯤ पागल नहीं है सनी मैं पागल नहीं है पागल करने का तो आसान नहीं है ꯑꯉꯥꯎꯕ ꯀꯥꯟ ꯊꯥꯖꯤꯜꯂꯛꯑꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯍꯦꯛꯇꯤꯗꯤ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯃꯦꯟ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯑꯣ ꯑꯗꯨꯝ ꯐꯥꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯇꯧꯅꯔꯁꯤ ꯑꯩꯅ ꯁꯨꯝ ꯉꯥꯡ ꯂꯩꯕꯁꯨ ꯑꯩꯁꯨ ꯑꯗꯨꯝ ꯉꯥꯡ ꯂꯩꯕ ꯅꯨꯡꯉꯥꯏꯖꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯅ ꯀꯃꯦꯟ ꯊꯥꯛꯀꯗꯣꯏꯅꯦꯕ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔꯛꯀꯗꯣꯏꯅꯦ ꯀꯃꯦꯟꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯛꯄꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯍꯜꯂꯛꯀꯗꯣꯏꯅꯦ ꯑꯗꯨꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯝ ꯇꯧꯏ ꯋꯥꯔꯤ ꯐꯥꯎꯕ ꯅꯨꯡꯉꯥꯏꯕꯗꯨ ꯁꯤꯌꯥꯔ ꯈꯔ ꯇꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯣꯏꯅꯦ ꯑꯦꯗꯖꯁ ꯇꯧ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯖꯣꯏ ꯇꯧꯊꯣꯛꯃꯤꯟꯅꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯋꯥꯔꯤ ꯑꯗꯨꯝ ꯍꯧꯖꯤꯜꯂꯛꯑꯣ ꯃꯌꯥꯝ ꯑꯩꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯗꯣꯔꯛꯀꯅꯤ ꯀꯣ ꯅꯨꯡꯉꯥꯏꯕꯁꯦ ꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯈꯪꯗ꯭ꯔꯦꯗ ꯏꯕꯥꯏ ꯅꯣꯡꯗꯝꯕ ꯑꯗꯨꯅꯤꯗ ꯄꯨꯟꯁꯤꯁꯦꯀꯣ ꯅꯨꯡꯉꯥꯏꯊꯣꯛꯀꯦꯅꯁꯨ ꯈꯜꯂꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯁꯨ ꯍꯤꯡꯅꯤꯡꯉꯦ ꯀꯣ ꯁꯦꯟ ꯊꯨꯝ ꯃꯌꯥꯝ ꯄꯥꯏꯗꯅ ꯈꯣꯠꯇꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯊꯣꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯁꯨ ꯅꯣꯝꯃꯒ ꯆꯥꯔꯤꯅꯤ ꯑꯩꯁꯨ ꯑꯗꯨꯅ ꯍꯦꯛ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯁꯨꯝ ꯍꯥꯡꯕ ꯄꯥꯝꯖꯕ ꯌꯨꯇꯨꯕꯔ ꯑꯃ ꯑꯣꯏꯕ ꯄꯥꯝꯖꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯆꯦꯅꯦꯜꯁꯦ ꯍꯥꯡꯖꯩꯅꯦ ꯆꯦꯅꯦꯜꯁꯦ ꯅꯧꯕꯁꯨ ꯑꯣꯏꯔꯦ ꯆꯦꯅꯦꯜ ꯃꯆꯥꯁꯨ ꯑꯣꯏꯔꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯅꯦꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯑꯩ ꯆꯦꯅꯦꯜꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯑꯃꯇꯪꯗꯤ ꯑꯣꯏꯍꯟꯕꯤꯌꯨ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯨ ꯁꯤꯇꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯟꯁꯤꯀꯣ ꯀꯀꯥ ꯍꯣꯏ ꯀꯟꯁꯦ ꯄꯨꯟꯅ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯄꯨꯟꯅꯃꯛ ꯀꯟꯒꯗꯕꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯤꯡꯒꯗꯕꯅꯤ ꯁꯣꯝꯁꯤ ꯅꯣꯝꯁꯤ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯁꯤ ꯀꯣ ꯑꯃꯅ ꯑꯃꯕꯨꯁꯨ ꯑꯩꯈꯣꯏ ꯍꯟꯊꯅ ꯈꯟꯅꯒꯨꯝꯁꯤ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯩꯇꯩ ꯃꯆꯥ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯑꯄꯨꯟꯕꯁꯦ ꯍꯥꯏꯗꯤ ꯑꯃꯅ ꯑꯃ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯛꯇꯕ ꯑꯃꯨꯛ ꯌꯥꯎꯋꯦꯕ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯉꯦ ꯃꯌꯥꯝꯀꯣ ꯊꯃꯣꯏꯗꯒꯤ ꯑꯣꯏꯕ ꯋꯥꯁꯦ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯅꯤꯡꯉꯦ ꯑꯗꯣ ꯍꯥꯏꯗꯣꯛꯑꯒ ꯁꯣꯏꯔꯒ ꯌꯥꯎꯔꯀꯥꯟꯗ ꯃꯤꯅ ꯑꯃꯨꯛ ꯀꯩ ꯑꯉꯝꯕꯁꯤꯡꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯕꯤꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯤꯇꯪ ꯆꯤꯡꯅꯕꯗꯤ ꯂꯩ ꯑꯗꯨꯕꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯁꯦ ꯍꯤꯡꯗꯕ ꯌꯥꯗꯦ ꯀꯟꯗꯕꯁꯨ ꯌꯥꯗꯦ ꯀꯣ ꯑꯗꯒꯤ
ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥꯁꯤꯡꯁꯦ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯊꯧꯅꯥ ꯐꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃꯇꯪꯗꯤ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯀꯅꯥꯅꯁꯨ ꯍꯦꯟꯖꯜꯂꯛꯄ ꯉꯝꯃꯣꯏꯕ ꯑꯇꯣꯞꯄꯗꯒꯤ ꯑꯣꯏꯒꯦꯔꯥ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯒꯦꯔꯥ ꯀꯣ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯁꯦ ꯊꯧꯅꯥ ꯐꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯄꯨꯛꯆꯦꯜ ꯍꯥꯟꯅꯗꯨꯁꯨ ꯆꯥꯎꯅ ꯂꯥꯛꯑꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯄꯨꯟꯕ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯁꯤꯗꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩ ꯄꯨꯟꯕꯅ ꯄꯥꯡꯒꯟꯒꯅꯤ ꯆꯨꯝꯃꯦ ꯄꯨꯟꯕꯅ ꯄꯥꯡꯒꯟꯒꯅꯤ ꯕ꯭ꯔꯣ ꯄꯨꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯊꯧꯅꯥ ꯐꯅꯕ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯀꯣ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯄꯨꯟꯅ ꯊꯧꯅꯥ ꯌꯥꯃꯤꯟꯅꯁꯤ ꯑꯃꯅ ꯑꯃ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯅꯔꯒꯀꯣ ꯄꯨꯟꯁꯤꯁꯦ ꯐꯖꯅ ꯍꯤꯡꯃꯤꯟꯅꯁꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯂꯩꯕꯥꯛꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯋꯥꯕꯗ ꯀꯩꯅꯣ ꯂꯥꯡꯒꯣꯏ ꯆꯟꯁꯜꯂꯛꯑꯕꯅꯤ ꯌꯦꯛꯅꯕꯅ ꯂꯥꯡꯒꯣꯏ ꯆꯟꯁꯜꯂꯛꯑꯕꯅꯤ ꯑꯗꯣ ꯌꯦꯛꯅꯕꯁꯤꯡꯁꯦ ꯀꯔꯝꯅ ꯃꯥꯏꯊꯤꯍꯟꯒꯗꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯧꯅꯥ ꯐꯅ ꯂꯥꯡꯊꯦꯟꯃꯤꯟꯅꯕ ꯑꯃꯅ ꯑꯃꯒꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯕ ꯁꯤꯅꯤ ꯃꯁꯤ ꯑꯣꯏꯔꯒꯗꯤ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯗ ꯌꯦꯛꯅꯕ ꯆꯪꯉꯛꯄ ꯉꯝꯃꯣꯏ ꯍꯧꯖꯤꯛꯇꯤ ꯍꯧꯈꯤꯕ ꯃꯇꯝꯗ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯄꯣꯠꯁꯤꯗꯤ ꯄꯨꯟꯅ ꯊꯧꯅꯥ ꯐꯅ ꯍꯤꯡꯃꯤꯟꯅꯕ ꯁꯤꯅꯤ ꯑꯩꯅ ꯄꯥꯝꯃꯦ ꯁꯤꯅꯤ ꯑꯩꯅꯁꯨ ꯄꯥꯝꯖꯩꯁꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝꯁꯦ ꯆꯥꯛ ꯆꯥꯅꯕꯩ ꯆꯠꯅꯈꯤꯔꯥ ꯇꯨꯝꯕ ꯆꯠꯅꯈꯤꯕ ꯈꯪꯗꯦ ꯍꯥꯏꯗꯣꯛꯅꯈꯤꯕ ꯌꯥꯎꯔꯦ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯦ ꯃꯔꯤꯇꯪ ꯉꯥꯏꯁꯜꯂꯛꯑꯦ ꯁꯨꯝ ꯍꯟꯇꯣꯛꯅꯈꯤ ꯑꯗꯣ ꯃꯉꯥꯗꯤ ꯁꯨꯖꯜꯂꯛꯑꯦ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯀꯃꯦꯟ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯛꯎꯀꯣ ꯌꯥꯏꯐꯔꯦ ꯕ꯭ꯔꯣ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯣ ꯁꯤꯔꯥꯖꯄꯨꯁꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯣꯡꯁꯨ ꯇꯥꯁꯜꯂꯛꯄꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯁꯨ ꯅꯣꯡꯁꯦ ꯑꯃꯨꯛ ꯇꯥꯁꯜꯂꯛ ꯑꯃꯨꯛ ꯍꯦꯛꯄꯤꯅꯤ ꯌꯦꯡꯉꯣ ꯍꯌꯦꯡ ꯌꯨꯝ ꯇꯥꯔꯛꯑꯕꯅꯤꯅ ꯑꯁ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯅꯣꯡꯁꯦ ꯃꯤ ꯑꯅꯤꯇꯪ ꯉꯥꯏꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯑꯍꯨꯝꯇꯪ ꯉꯥꯏꯔꯦ ꯑꯩꯒ ꯊꯥꯔꯒꯀꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯊꯥꯔꯛꯀꯗꯕ ꯃꯤ ꯃꯌꯥꯝꯁꯦ ꯑꯣꯏꯊꯣꯛꯅꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝꯇꯪꯒ ꯉꯥꯏꯍꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯁꯦ ꯃꯤ ꯇꯔꯦꯠ ꯁꯨꯖꯜꯂꯛꯑꯦ ꯃꯉꯥ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯅꯧꯕ ꯆꯪꯉꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯅꯧꯕ ꯃꯉꯥ ꯆꯪꯉꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤꯅꯦ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯦꯂꯤꯁ ꯕꯥ ꯍꯦꯜꯂꯣ ꯃꯥꯏ ꯅꯦꯝ ꯏꯁ ꯑꯂꯤꯁ ꯕꯥ ꯍꯥꯏ ꯕ꯭ꯔꯣ ꯑꯂꯤꯕꯥ ꯃꯥꯏ ꯅꯦꯝ ꯏꯁ ꯎꯃꯥꯖꯤꯠ ꯑꯗꯒꯤ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯅꯣꯡ ꯆꯨꯗꯤꯌꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯣꯡ ꯇꯥꯏꯌꯦ ꯆꯤꯐꯦꯠ ꯑꯗꯨꯝ ꯇꯥꯔ ꯂꯩꯔꯝꯃꯦ ꯕꯣꯡ ꯗꯥꯏꯃꯟ ꯕꯥꯏ ꯕ꯭ꯔꯣ ꯕꯥꯏ ꯑꯩꯈꯣꯏꯗꯗꯤ ꯕꯣꯡ ꯗꯥꯏꯃꯟ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯜ ꯑꯥꯎꯠ ꯇꯨꯝꯃꯒꯦ ꯍꯥꯏ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯕ꯭ꯂꯣꯛ ꯗꯥꯏꯃꯟ ꯃꯥꯏ ꯆꯦꯅꯦꯜ ꯁꯕꯁꯀ꯭राꯏब ꯀꯔꯣ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯁꯨꯝ ꯑꯩꯈꯣꯏ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯁꯨꯝ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯔꯒ ꯂꯩꯊꯣꯛꯄ ꯑꯗꯨꯗꯒꯤ ꯑꯋꯥꯕ ꯄꯣꯊꯥꯕꯅꯤꯅꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯆꯠꯂ ꯈꯣꯠꯂꯒ ꯑꯩꯁꯨ ꯁꯨꯝ ꯑꯋꯥꯕ ꯅꯨꯡꯉꯥꯏ ꯁꯨꯝ ꯋꯥꯔꯤꯗꯣ ꯉꯁꯤ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥꯟꯅꯅꯤꯡꯉꯦ ꯑꯗꯨꯅ ꯑꯩꯁꯦ ꯑꯗꯨꯝ ꯅꯨꯡꯗꯥꯡꯁꯦ ꯑꯗꯨꯝ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯗꯣꯔꯛꯀꯅꯤ ꯍꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯃꯇꯝꯗ ꯊꯥꯔꯛꯄꯁꯨ ꯌꯥꯎꯔꯛꯀꯅꯦꯕꯀꯣ ꯊꯥꯔꯛꯄꯁꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯄꯥꯟ ꯈꯤꯇꯪ ꯊꯣꯛꯑꯒ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯥꯡꯕ ꯇꯥꯏꯃꯤꯡ ꯀꯣ ꯑꯗꯨꯝꯕꯗꯁꯨ ꯑꯗꯨꯝ ꯊꯥꯔꯛꯀꯦꯕ ꯍꯥꯏꯗꯤ ꯂꯝꯕꯤ ꯂꯝꯉꯥꯡꯗ ꯆꯠꯂꯤꯕ ꯚ꯭ꯌꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯖꯒꯥ ꯌꯥꯎꯔꯛꯄ ꯇꯥꯏꯃꯤꯡꯗ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯊꯣꯔꯛꯀꯅꯦꯕ ꯑꯩꯅꯀꯣ ꯑꯗꯁꯨ ꯑꯗꯨꯝ ꯄꯨꯜꯂꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯃꯤꯟꯅꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅꯀꯣ ꯅꯨꯡꯉꯥꯏꯅ ꯁꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯁꯨꯝ ꯅꯦꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯑꯗꯨꯝ ꯈꯔ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯣꯏ ꯇꯧꯗꯕꯗꯤ ꯅꯠꯇꯦ ꯇꯧꯕꯤꯔꯝꯃꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯑꯩꯅ ꯁꯨꯝ ꯂꯥꯏꯚ ꯊꯥꯕꯁꯦ ꯃꯤ 5 ꯑꯃ 10 ꯑꯃ ꯇꯧꯕꯤꯔꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯗꯨꯝ ꯄꯨꯝꯅꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕꯀꯣ ꯑꯗꯨꯅ ꯌꯥꯔꯤꯉꯩꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯈꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯃꯁꯨ ꯆꯪꯉꯛꯑꯦ ꯃꯤ 3 ꯑꯃꯨꯛ ꯁꯨꯖꯜꯂꯛꯑꯦ ꯑꯩꯈꯣꯏ ꯃꯤ 3 ꯑꯃꯨꯛ ꯁꯨꯖꯜꯂꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯃꯦꯟꯁꯤꯡꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯁꯟꯕꯤꯔꯛꯑꯣ ꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯇꯧꯁꯟꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯌꯥꯔ ꯈꯔ ꯇꯧꯃꯤꯟꯅꯁꯤ ꯍꯣꯏ ꯇꯧꯔꯒꯦ ꯊꯥꯒꯠꯆꯔꯤ ꯁꯤꯔꯥꯖꯄꯨꯁꯨ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ
ꯂꯩꯃꯤꯟꯅꯁꯤ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯤ ꯑꯋꯥꯕꯅꯁꯨ ꯁꯨꯝ ꯑꯋꯥꯕ ꯁꯨꯝ ꯋꯥꯈꯜꯗ ꯁꯨꯝ ꯈꯜꯂꯔꯒꯁꯨ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯈꯜꯂꯤꯁꯨ ꯁꯨꯝ ꯁꯤꯌꯥꯔ ꯈꯔ ꯇꯧꯃꯤꯟꯅꯁꯤ ꯑꯩꯉꯣꯟꯗꯁꯨ ꯁꯤꯌꯥꯔ ꯈꯔ ꯇꯧꯕꯤꯔꯛꯑꯣ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯈꯤꯇꯪ ꯀꯣꯛꯅꯕ ꯈꯣꯠꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯌꯥꯔ ꯈꯔ ꯇꯧꯅꯕ ꯑꯋꯥꯕꯗꯨ ꯈꯔ ꯁꯤꯌꯥꯔ ꯇꯧꯔꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯁꯤꯌꯥꯔ ꯈꯔ ꯇꯧꯊꯣꯛꯄꯤꯔꯛꯀꯦ ꯅꯨꯡꯉꯥꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯩꯃꯤꯟꯅꯁꯤ ꯍꯤꯡꯃꯤꯟꯅꯈꯤꯁꯤ ꯃꯅꯤꯄꯨꯔꯁꯤꯗꯀꯣ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯑꯗꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯣ ꯑꯃꯅ ꯑꯃꯕꯨꯁꯨ ꯍꯟꯊꯅ ꯈꯟꯅꯒꯨꯝꯁꯤ ꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯍꯤꯡꯉꯤꯕꯁꯦ ꯑꯩꯈꯣꯏꯁꯦ ꯊꯧꯅꯥ ꯐꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯊꯃꯣꯏ ꯁꯦꯡꯅꯅꯀꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯋꯥꯕꯗ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯄꯨꯝꯅꯃꯛ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯦ ꯃꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯁꯦ ꯑꯃꯨꯛ ꯆꯪꯉꯛ ꯑꯃꯨꯛ ꯊꯣꯛ ꯑꯃꯨꯛ ꯆꯪꯉꯛ ꯊꯣꯛ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯑꯅꯧꯕ ꯉꯩꯁꯦꯀꯣ ꯍꯣꯏ ꯂꯥꯏꯞ ꯊꯥꯕꯅꯤꯅ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤꯁꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯥꯎꯠꯁꯥꯏꯠꯀꯤ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗꯗꯪ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅ ꯂꯩꯔꯕꯅꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯍꯥꯏꯗꯤ ꯂꯣꯟꯒꯤ ꯂꯣꯟ ꯑꯝꯇ ꯃꯥꯟꯅꯗꯦꯗꯅ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯃꯁꯨ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯑꯗꯣ ꯑꯃꯁꯨ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯕꯤꯌꯨ ꯁꯤꯅ ꯑꯩꯅ ꯑꯩꯁꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩ ꯆꯦꯅꯦꯜꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯂꯩꯗꯅ ꯑꯩꯁꯨ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯕꯁꯦ ꯃꯌꯥꯝ ꯆꯪꯕꯅ ꯆꯦꯅꯦꯜꯁꯦ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯨꯛꯀ ꯍꯥꯏꯒꯦ ꯑꯅꯧꯕ ꯆꯪꯉꯛꯄꯁꯨ ꯌꯥꯎꯋꯦ ꯑꯁ ꯊꯣꯛꯈ꯭ꯔꯦꯗ ꯆꯥꯛ ꯆꯥꯔꯕꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯊꯣꯛꯈꯤꯕꯅ ꯍꯥꯜꯂꯦ ꯃꯤ ꯃꯔꯤꯇꯪꯒ ꯉꯥꯏꯕ ꯑꯩꯒ ꯊꯥꯔ ꯃꯉꯥ ꯃꯌꯥꯝ ꯂꯥꯏꯐꯁꯤꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯀ꯭ꯂꯥꯁꯁꯤ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯕ꯭ꯔꯣ ꯉꯁꯤꯒꯤ ꯃꯤꯗꯤ ꯏꯋꯥꯠ ꯋꯥꯠꯂꯤ ꯆꯪꯉꯛꯇꯦꯗ ꯌꯥꯝꯅ ꯆꯪꯉꯛꯑꯣ ꯋꯥꯔꯤꯗꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯊꯣꯛꯁꯦ गोविंदो थो हाय गोविंदो थो हाय ब्रो सब्सक्राइब करो मेरा का चैनल तो ꯊꯣꯛꯈ꯭ꯔꯦ ꯃꯤ ꯑꯍꯨꯝ ꯉꯥꯏꯔꯦ ꯑꯩꯒ ꯊꯥꯔꯒ ꯃꯔꯤ ꯚ꯭ꯌꯨꯋꯔꯁꯤꯡꯁꯦ ꯁꯨꯝ ꯃꯌꯦꯡ ꯁꯨꯝ ꯇꯥꯔꯛ ꯇꯧꯋꯤ ꯒ꯭ꯌꯥꯟ ꯇꯥꯁꯜꯂꯛꯇ꯭ꯔꯦꯗ ꯀꯀꯥ ꯈꯣꯏꯅ ꯅꯆꯥ ꯑꯩꯈꯣꯏꯗ ꯄꯥꯡꯒꯟ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯍꯥꯞꯆꯒꯦ ꯄꯨꯝꯅꯃꯛ ꯑꯐꯕꯗꯨ ꯑꯣꯏꯕꯤꯌꯨ ꯊꯧꯅꯥ ꯐꯅ ꯁꯣꯏꯗ ꯉꯥꯝꯗ ꯀꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯤꯡꯃꯤꯟꯅꯈꯤꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯤꯡꯈꯤꯁꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯁꯤ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯈꯤꯁꯤ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯑꯣꯏꯅꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯁꯦ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯊꯧꯅꯥ ꯐꯅ ꯀꯠꯊꯣꯛꯄ ꯊꯧꯅꯥ ꯐꯅ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯁꯤꯕꯨ ꯂꯩꯇ꯭ꯔꯒꯗꯤ ꯃꯥꯂꯦꯝꯗ ꯄꯨꯝꯅꯃꯛꯇꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛ ꯄꯣꯛꯅꯐꯝꯁꯤꯗ ꯄꯣꯛꯎꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯩꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯥꯎꯠꯁꯥꯏꯠ ꯀꯩꯀꯥ ꯁꯨꯝ ꯆꯠꯂꯦꯕꯀꯣ ꯆꯠꯂꯨꯕ ꯃꯌꯥꯝꯁꯦ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯂꯨꯔꯁꯨ ꯀꯣꯏꯔꯨꯔꯁꯨ ꯏꯃꯥ ꯂꯩꯕꯥꯛ ꯍꯣꯏ ꯐꯖꯕꯗꯤ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯄꯣꯛꯅꯐꯝꯁꯦ ꯁꯤꯁꯤꯅ ꯆꯥꯔꯦ ꯊꯛꯑꯦ ꯍꯥꯎꯏꯗꯣ ꯂꯩꯔꯦꯗꯣ ꯑꯁꯥꯕ ꯑꯏꯪꯕ ꯍꯥꯏꯁꯦ ꯃꯌꯥꯝꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤ ꯂꯩ ꯃꯐꯝꯁꯤꯅ ꯍꯦꯟꯅ ꯐꯩꯌꯦꯕ ꯇꯁꯦꯡꯅ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯔꯛꯄꯗꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯅꯨꯡꯁꯤꯖꯩ ꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯅꯨꯡꯁꯤꯗꯕ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯛꯏ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯁꯤꯕꯨ ꯌꯣꯟꯊꯣꯛꯑ ꯆꯥꯒꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯣ ꯃꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯀꯥꯟꯗ ꯃꯈꯣꯏꯁꯦ ꯍꯥꯟꯅ ꯃꯔꯨꯞꯐꯝ ꯃꯨꯊꯠꯄ ꯇꯥꯏꯌꯦꯕ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯔꯨꯞꯐꯝ ꯃꯨꯊꯠꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯐꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯞ ꯃꯥꯟꯅꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯀꯥꯟꯗ ꯌꯥꯗꯦ ꯅꯪꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯗꯕ ꯃꯤꯅꯦꯅ ꯏꯟꯊꯣꯛꯈꯤꯗꯕꯅꯦꯕ ꯃꯣꯏꯁꯦ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯤꯡꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯦ ꯑꯐꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯒꯗꯕꯅꯤ ꯑꯐꯕ ꯏꯆꯥ ꯏꯁꯨ ꯑꯐꯕ ꯀꯩꯅꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯗꯅ ꯃꯗꯨꯗ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯄꯤꯒꯗꯕꯅꯤ ꯑꯐꯕ ꯂꯤꯆꯠ ꯑꯐꯕ ꯁꯥꯖꯠ ꯇꯝꯕꯤꯒꯗꯕꯅꯤ ꯑꯩꯈꯣꯏ ꯍꯤꯡꯒꯗꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯤꯡꯈꯤꯗꯕꯅꯤꯀꯣ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯔꯁꯨ ꯍꯤꯡꯉꯤꯕ ꯃꯇꯦꯛꯇꯨꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯧꯅꯥ ꯐꯅ ꯑꯩꯈꯣꯏ ꯍꯤꯡꯈꯤꯁꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ
ꯅꯆꯥ ꯑꯩꯈꯣꯏ ꯊꯦꯡꯅꯖꯒꯦ ꯑꯋꯥꯕ ꯊꯕꯛ ꯊꯧꯔꯝ ꯊꯥꯒꯠꯆꯔꯤ ꯁꯤꯔꯥꯖ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯩꯒꯤ ꯏꯅꯥꯎ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎ ꯍꯥꯏꯔꯒꯦ ꯅꯪꯒꯤ ꯉꯁꯤꯒꯤ ꯋꯥꯍꯩꯁꯤꯅ ꯑꯐꯕ ꯋꯥꯍꯩ ꯃꯌꯥꯝ ꯌꯥꯎꯏ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯊꯃꯣꯏꯗꯒꯤ ꯑꯁꯦꯡꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯪꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯄ ꯑꯣꯏꯁꯅꯨ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯑꯣꯏꯁꯅꯨꯀꯣ ꯃꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯪꯒꯨꯝꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯜꯂꯝꯈꯤꯁꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯪ ꯉꯥꯏꯁꯜꯂꯛꯑꯦ ꯚ꯭ꯌꯨꯋꯔꯁꯤꯡꯁꯦ ꯑꯣꯏ ꯊꯣꯛꯈꯤꯕ ꯆꯥꯝꯃ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯅꯤꯗꯤ ꯋꯥꯔꯤ ꯐꯠ ꯁꯥꯟꯅꯩ ꯉꯁꯤꯗꯤ ꯀꯣ ꯄꯨꯛꯅꯤꯡ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕꯁꯨ ꯄꯥꯝꯃꯦꯕ ꯑꯩꯁꯨꯀꯣ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯐꯠ ꯆꯪꯉꯛꯑꯃꯅꯤ ꯐꯠ ꯊꯣꯛꯈꯤꯅꯤ ꯐꯠ ꯆꯪꯉ ꯐꯠ ꯊꯣꯛꯈꯤꯅꯤ ꯍꯣꯏ ꯌꯦꯡꯉꯝꯕꯁꯨ ꯌꯥꯏ ꯇꯥꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯑꯅꯤꯇ ꯉꯥꯏꯔꯕꯅꯦ ꯃꯤ ꯇꯔꯨꯛ ꯁꯨꯔꯦ ꯑꯗꯣ ꯆꯪꯉꯛꯄꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯀꯃꯦꯟ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯑꯣ ꯀꯃꯦꯟ ꯑꯗꯨꯝ ꯊꯥꯖꯤꯟꯕꯤꯔꯛꯑꯣ ꯀꯃꯦꯟꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩꯁꯨ ꯑꯗꯨꯝ ꯆꯤꯟꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯣ ꯂꯩꯗꯅ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯁꯦ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯁꯦꯝꯒꯦ ꯈꯜꯂꯦ ꯑꯗꯣ ꯁꯦꯝꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯗꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩ ꯋꯥꯈꯜꯗ ꯁꯦꯝꯅꯤꯡꯉꯛꯇ꯭ꯔꯦꯕ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯆꯥ ꯑꯗꯒꯤ ꯃꯉꯜ ꯑꯣꯏꯕ ꯃꯌꯥꯝ ꯂꯩꯔꯤ ꯇꯥꯃꯤꯟꯅꯔꯤꯗꯅ ꯁꯤꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯔ ꯃꯕꯨꯛ ꯐꯠꯇꯕ ꯈꯔ ꯃꯤꯒꯤ ꯀꯩꯅꯣꯗ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯁꯤ ꯑꯣꯏꯔꯤꯁꯦ ꯀꯨꯀꯤ ꯃꯆꯥꯉꯩꯁꯤꯅꯦꯕ ꯀꯨꯀꯤ ꯃꯆꯥꯉꯩꯁꯦ ꯃꯣꯏꯒꯤ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯗ ꯑꯁ ꯃꯆꯤꯟ ꯊꯤꯕ ꯃꯣꯏꯒꯤ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯉꯥꯡꯕꯁꯦ ꯃꯁꯤꯁꯤꯡꯁꯤꯇꯪꯗꯤ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯇꯪꯗꯤ ꯑꯩꯁꯨ ꯈꯪꯍꯜꯂꯒ ꯑꯩꯁꯨ ꯍꯦꯛꯇ ꯉꯥꯡꯅꯤꯡꯉꯦꯕ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯌꯦꯡꯉꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯝꯗꯦꯕ ꯑꯩꯁꯦ ꯃꯥꯅꯤ ꯑꯗꯣ ꯁꯦꯝꯃꯝꯗꯦꯕ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯍꯥꯟꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯑꯩꯅ ꯍꯧꯈ꯭ꯔꯤꯁꯦ ꯀꯨꯀꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯍꯧꯈ꯭ꯔꯤꯁꯦ ꯌꯥꯝ ꯆꯨꯝꯃꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯀꯥꯟꯗ ꯃꯣꯏ ꯃꯅꯤꯄꯨꯔꯗꯗꯪꯅꯦꯕ ꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯁꯦ ꯑꯇꯣꯞꯄ ꯖꯒꯥꯗꯗꯤ ꯃꯣꯏ ꯌꯥꯝ ꯍꯤꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯅꯠꯇꯦ ꯀꯣ ꯃꯣꯏ ꯃꯦꯟꯃꯥꯔꯗꯁꯨ ꯂꯩ ꯌꯥꯗ꯭ꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯂꯩ ꯌꯥꯗ꯭ꯔꯦ ꯑꯅꯝꯕꯅ ꯃꯣꯏ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯃꯣꯏ ꯑꯅꯝꯕꯅ ꯍꯤꯡꯕ ꯌꯥꯗ꯭ꯔꯦ ꯃꯣꯏ ꯇꯥꯟꯊꯣꯔꯛꯑꯦ ꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯀꯥꯟꯗꯗꯤ ꯌꯦꯡꯉꯣ ꯆꯤꯡ ꯐꯪꯉꯤ ꯂꯩꯁꯜꯂꯦ ꯆꯤꯡ ꯈꯔ ꯃꯣꯏꯁꯦ ꯑꯐꯕ ꯄꯣꯠ ꯑꯝꯇ ꯅꯠꯇꯦꯕ ꯃꯣꯏꯁꯦ ꯐꯠꯇꯕ ꯉꯥꯛꯇꯅꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯈꯥ ꯇꯥꯅ ꯍꯥꯏꯅꯤꯡꯗꯦꯕ ꯃꯣꯏꯁꯦ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯌꯦꯡꯉꯣ ꯃꯩꯇꯩꯒꯤ ꯂꯨꯈ꯭ꯔꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯙꯔꯃꯗ ꯁꯥꯒꯣꯟꯅꯔꯛꯑꯒ ꯂꯩꯔꯛꯑꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯗꯒꯤ ꯍꯧꯔꯒ ꯂꯩꯔꯕ ꯃꯤꯒꯤ ꯂꯥꯏꯐꯝ ꯀꯌꯥ ꯑꯃ ꯑꯣꯏꯅ ꯐꯠꯇꯕ ꯃꯌꯥꯝ ꯇꯧꯁꯜꯂꯦꯕ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯦꯡꯉꯣ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯡꯒꯁꯦ ꯌꯦꯡꯉꯣ ꯃꯣꯏꯅꯒ ꯃꯩ ꯊꯥꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯃꯩꯇꯩꯒꯤ ꯐꯤꯔꯣꯜꯒꯁꯦ ꯃꯇꯤꯡꯒ ꯊꯦꯠꯆꯟꯗꯅ ꯃꯩ ꯊꯥꯗꯅ ꯑꯗꯨꯝꯕ ꯃꯌꯥꯝ ꯇꯧꯔꯛꯄꯗꯨꯗ ꯑꯩꯅ ꯁꯥꯎꯗꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯅꯦ ꯁꯦꯝꯃꯀꯥꯟꯗ ꯕꯦꯠ ꯀꯃꯦꯟ ꯃꯌꯥꯝ ꯄꯤꯔꯛꯑꯦꯕ ꯕꯦꯠ ꯀꯃꯦꯟꯁꯦ ꯑꯐꯕ ꯑꯝꯇ ꯅꯠꯇꯦꯕ ꯐꯠꯇꯕ ꯉꯥꯛꯇꯅꯦꯕ ꯃꯣꯏ ꯄꯤꯔꯛꯏꯁꯦ ꯑꯗꯣ ꯑꯩꯁꯨ ꯁꯥꯎꯗꯅ ꯃꯣꯏꯅ ꯇꯧꯋꯦꯕ ꯃꯣꯏ ꯆꯠꯂꯤꯕ ꯃꯔꯝ ꯆꯠꯇꯨꯅꯗꯤ ꯑꯐꯕ ꯋꯥꯍꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯊꯤ ꯉꯥꯡꯉꯛꯑꯦ ꯑꯗꯣ ꯑꯗꯨꯁꯨ ꯀꯃꯦꯟ ꯊꯥꯔꯛꯄ ꯑꯗꯨꯝ ꯊꯥꯔꯛꯏꯀꯣ ꯑꯗꯨꯝ ꯊꯥꯔꯛꯏ ꯃꯆꯤꯟ ꯊꯤꯕ ꯑꯗꯣ ꯑꯩ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯩ ꯁꯦꯝꯃꯛꯈꯤꯅꯦꯕ ꯚꯤꯗꯤꯑꯣ ꯃꯣꯏꯒꯤ ꯀꯨꯀꯤꯒꯤꯀꯣ ꯑꯗꯣ ꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯔꯣ ꯀꯌꯥꯝ ꯊꯤ ꯉꯥꯡꯊꯔꯛꯀꯦ ꯌꯦꯡꯉꯣ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯌꯥꯝ ꯐꯖꯗꯦꯕ ꯃꯔꯝ ꯆꯠꯁꯨ ꯐꯠꯇꯕ ꯃꯣꯏꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯍꯧꯔꯛꯐꯝ ꯈꯪꯗꯕꯒꯨꯝꯕꯅꯦ ꯃꯣꯏꯁꯦ ꯃꯅꯤꯄꯨꯔꯁꯤ ꯃꯣꯏ ꯂꯩꯁꯜꯂꯒ ꯀꯨꯀꯤꯂꯦꯟꯒꯥꯅ ꯀꯣ ꯀꯀꯥ ꯃꯣꯏꯅ ꯇꯧꯔꯤꯁꯤ ꯑꯩ ꯌꯥꯝ ꯆꯥꯛꯑꯦ ꯀꯀꯥ ꯆꯨꯝꯃꯦ ꯃꯣꯏꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯆꯥꯛꯑꯦ ꯑꯩꯈꯣꯏꯁꯨꯀꯣ ꯑꯗꯣ ꯀꯨꯀꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯇꯥꯟꯊꯣꯛꯄ ꯃꯌꯥꯝ ꯌꯥꯔꯦꯕ ꯁꯦꯠ ꯅꯥꯟ ꯇꯥꯟꯊꯣꯛꯑꯒ ꯍꯥꯠꯈꯤꯕ ꯌꯥꯔꯦꯕ ꯀꯩꯒꯤꯅꯣ ꯃꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯣꯏꯒꯦꯔꯥꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯨꯀꯤꯁꯦ ꯈꯔ ꯀꯟꯈꯠꯄ ꯈꯔꯗꯤ ꯌꯥꯎꯔꯦ ꯃꯣꯏꯁꯦ ꯌꯥꯏꯅ ꯅꯥꯎ ꯆꯥꯎꯍꯟꯕꯀꯣ ꯇꯥꯟꯊꯣꯛꯀꯦꯗꯤ ꯃꯅꯤꯄꯨꯔ ꯒꯣꯕꯔꯃꯦꯟꯅ ꯇꯥꯟꯊꯣꯛꯈꯤꯕ ꯌꯥꯔꯦ ꯁꯦꯠ ꯅꯥꯟꯅꯀꯣ ꯅꯣꯡꯃꯗ ꯑꯗꯨꯝ ꯇꯛꯈꯥꯏꯕ ꯌꯥꯏꯑꯕ ꯀꯣ ꯐꯨꯂꯤ ꯀꯨꯠꯇꯒ ꯄꯥꯏꯔ ꯇꯧꯔꯒ ꯑꯗꯨꯝ ꯃꯣꯏꯁꯦ ꯐꯠꯇꯕ ꯄꯣꯠꯅꯦꯕ ꯃꯣꯏꯁꯦ ꯑꯃꯅꯤꯇꯪ ꯊꯥꯗꯕꯗ ꯃꯣꯏꯁꯦ ꯇꯨꯝꯕ ꯃꯊꯨꯟ ꯊꯥꯡꯅꯔꯒ ꯂꯣꯏ ꯆꯦꯟꯒꯗꯕ ꯉꯥꯛꯇꯅꯦ ꯀꯨꯀꯤꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯃꯣꯏꯁꯦ ꯅꯥꯎ ꯆꯥꯎꯍꯟꯕꯅꯦꯕ ꯅꯥꯎ ꯆꯥꯎꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯊꯛ ꯊꯣꯡꯕꯁꯤꯡꯁꯤꯅꯀꯣ ꯃꯣꯏꯁꯦ ꯅꯥꯎ ꯆꯥꯎꯍꯟꯕ ꯃꯣꯏꯁꯦ ꯀꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯀꯟꯕꯤꯔꯕꯅꯤꯅ ꯅꯥꯎ ꯆꯥꯎꯕ ꯂꯥꯟꯊꯦꯡꯅꯕꯅ
ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯆꯥꯉꯩꯅ ꯊꯦꯡꯅꯕ ꯑꯗꯣ ꯀꯟꯕꯤꯕꯗ ꯑꯩꯈꯣꯏ ꯃꯣꯏꯁꯨ ꯃꯅꯤꯄꯨꯔ ꯃꯆꯥ ꯅꯠꯇꯕ꯭ꯔꯕ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯃꯨꯠꯈꯤꯕ ꯃꯅꯤꯄꯨꯔ ꯃꯨꯠꯈꯤꯕꯗ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯕ ꯀꯥꯟꯗ ꯃꯣꯏꯗꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯔꯣꯏꯗꯕ꯭ꯔꯥ ꯁꯤꯅꯦꯗ ꯑꯗꯣ ꯃꯣꯏ ꯈꯪꯗꯦ ꯆꯞ ꯃꯥꯟꯅꯅ ꯂꯥꯟꯊꯦꯡꯃꯤꯟꯅꯕ ꯌꯥꯏꯑꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤꯉꯩꯁꯦ ꯁꯤꯠ ꯍꯥꯟꯅ ꯇꯥꯟꯊꯣꯛꯈꯤꯕ ꯌꯥꯏꯑꯕ ꯇꯥꯟꯊꯣꯛꯐꯝꯁꯨ ꯊꯣꯛꯑꯦꯕ ꯃꯣꯏ ꯂꯩꯐꯝ ꯄꯤꯐꯝꯁꯨ ꯊꯣꯛꯇꯦꯕ ꯃꯅꯤꯄꯨꯔꯒꯤ ꯈꯟ ꯀꯥꯏꯍꯜꯂꯛꯏꯕꯁꯤꯡ ꯀꯩꯀꯥꯁꯦ ꯑꯅꯝꯕꯅ ꯀꯨꯀꯤꯅ ꯉꯥꯛꯇꯅꯦ ꯎ ꯋꯥ ꯐꯪꯉꯤ ꯌꯥꯟꯊꯠꯄꯒꯤ ꯊꯛꯇꯅꯤ ꯃꯣꯏꯁꯦ ꯊꯥꯕ ꯑꯝꯇ ꯂꯩꯇꯦ ꯃꯣꯏꯗꯤ ꯑꯐꯕ ꯑꯝꯇ ꯅꯠꯇꯦ ꯃꯣꯏꯁꯦ ꯄꯨꯔꯥ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯃꯣꯏꯁꯦ ꯃꯍꯤꯛꯅꯦꯕ ꯃꯣꯏꯁꯦ ꯑꯩ ꯌꯥꯝ ꯆꯥꯛꯑꯦ ꯑꯗꯨꯕꯨ ꯆꯥꯛꯀꯅꯨ ꯄꯨꯛꯅꯤꯡ ꯐꯥꯛꯇꯧ ꯊꯃꯣꯏ ꯁꯦꯡꯅꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯦꯞꯄꯨ ꯇꯨꯡ ꯄꯣꯠꯂꯣꯏꯗꯅꯦ ꯑꯐꯕ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯛꯈꯤꯅꯤꯀꯣ ꯃꯣꯏꯕꯨ ꯊꯥꯏꯅꯗꯒꯤ ꯏꯄꯥ ꯏꯄꯨꯗꯒꯤꯁꯦ ꯀꯅꯥꯝꯇꯅ ꯂꯥꯛꯆꯕ ꯉꯝꯗꯅꯅꯦ ꯍꯤꯡꯉꯛꯑꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥꯉꯩꯁꯦ ꯑꯗꯣ ꯃꯩꯇꯩ ꯃꯆꯥꯗ ꯍꯧꯔꯛꯏꯁꯦ ꯃꯣꯏ ꯃꯨꯠꯀꯦꯅ ꯍꯧꯔꯛꯏꯅꯤ ꯃꯨꯠꯀꯅꯤ ꯅꯣꯡꯃꯗꯤ ꯋꯥꯟ ꯗꯦ ꯃꯣꯏꯁꯨ ꯅꯣꯡꯃꯗꯤ ꯃꯨꯠꯀꯅꯤ ꯃꯨꯠꯄ ꯃꯇꯝ ꯂꯥꯛꯀꯅꯤ ꯃꯨꯠꯇꯕ ꯌꯥꯄꯣꯠꯇꯦ ꯃꯣꯏ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯀꯨꯏ ꯂꯩꯁꯟ ꯌꯥꯄꯣꯠꯇꯦ ꯑꯣ ꯊꯨꯟ ꯊꯥꯡꯒꯠ ꯊꯥꯡꯒꯠ ꯆꯦꯡꯉ ꯉꯥꯛꯇꯅꯤ ꯀꯨꯀꯤꯂꯦꯟꯒꯥꯅ ꯃꯣꯏ ꯀꯨꯀꯤꯒꯤ ꯃꯣꯏ ꯍꯧꯔꯛꯐꯝ ꯂꯩꯇꯦꯕ ꯃꯄꯥ ꯃꯄꯨꯁꯤꯅ ꯂꯝ ꯊꯝꯃꯝꯗꯦꯕ ꯃꯣꯏ ꯃꯄꯥ ꯃꯄꯨꯁꯤꯅ ꯂꯝ ꯑꯃ ꯊꯝꯃꯝꯃꯦꯕ ꯀꯨꯀꯤꯂꯦꯟ ꯁꯔꯒꯗꯀꯣ ꯃꯄꯥ ꯃꯄꯨꯅ ꯀꯨꯀꯤꯂꯦꯟ ꯑꯗꯨꯗ ꯃꯊꯛꯇꯨꯗꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯟ ꯃꯥꯏꯔꯦꯟ ꯅꯨꯡꯂꯦꯟ ꯃꯌꯥꯝ ꯊꯥ ꯂꯩꯌꯦꯕ ꯃꯣꯏ ꯃꯄꯥ ꯃꯄꯨꯁꯤꯡꯗꯨꯅ ꯑꯗꯣ ꯃꯣꯏꯁꯦ ꯆꯠꯄꯁꯦ ꯉꯝꯗꯦꯕ ꯁꯤꯁꯦ ꯃꯣꯏꯅ ꯆꯠꯂꯤꯁꯦ ꯃꯣꯏ ꯀꯨꯀꯤꯂꯦꯟ ꯑꯁꯦꯡꯕ ꯆꯠꯂꯤꯁꯦ ꯃꯣꯏ ꯃꯄꯥ ꯃꯄꯨ ꯃꯅꯥꯛꯇꯁꯦ ꯑꯇꯩꯗ ꯇꯣꯡꯉ ꯆꯠꯄ ꯅꯠꯇꯦ ꯃꯣꯏꯁꯦ ꯀꯨ ꯇꯣꯡꯉ ꯆꯠꯄꯅꯦꯕ ꯃꯣꯏꯁꯦ ꯁꯤꯔꯀꯥꯟꯗ ꯀꯨ ꯇꯣꯡꯉꯤꯗꯅ ꯂꯩꯅꯨꯡꯗ ꯐꯨꯝꯃꯤꯗꯣ ꯀꯨ ꯇꯣꯡꯉꯒ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯃꯊꯛꯇ ꯀꯨꯗꯅꯤ ꯃꯣꯏ ꯇꯣꯡꯉꯒ ꯆꯠꯂꯤꯁꯦ ꯑꯗꯨꯅ ꯑꯁꯦꯡꯕ ꯃꯣꯏꯒꯤ ꯀꯨꯀꯤꯂꯦꯟꯁꯦ ꯀꯨ ꯇꯣꯡꯉꯒ ꯆꯠꯂꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯀꯨꯀꯤꯂꯦꯟ ꯂꯩꯇꯕꯅꯤꯅ ꯃꯣꯏꯗꯗꯤ ꯄꯊꯣꯟ ꯊꯣꯟꯖꯟꯕ ꯋꯥꯅꯦꯕ ꯀꯨꯀꯤꯂꯦꯟ ꯒꯥꯏꯅ ꯁꯤꯔꯕꯅꯤꯅ ꯀꯨ ꯇꯣꯡꯉꯒ ꯆꯠ ꯇꯥꯕꯅꯤ ꯃꯣꯏ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯃꯣꯏ ꯐꯪꯇꯣꯏꯁꯦ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯁꯦ ꯑꯗꯨꯝ ꯃꯣꯏ ꯍꯧꯖꯤꯛ ꯄꯥꯡꯌꯦꯜ ꯍꯦꯟꯖꯜꯂꯛꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯃꯤꯇꯩꯗꯀꯣ ꯃꯣꯏꯅ ꯄꯥꯡꯌꯦꯜ ꯍꯦꯟꯖꯜꯂꯛꯏꯁꯦ ꯃꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯌꯥꯏ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯇꯧꯋꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯊꯨꯒꯥꯏꯅꯕ ꯄꯣꯠ ꯑꯃ ꯌꯥꯎꯔꯤꯕ ꯄꯣꯠꯁꯦ ꯀꯅꯥꯅꯣ ꯄꯣꯠꯇꯣ ꯀꯔꯤꯅꯣꯗꯣ ꯃꯗꯨ ꯍꯥꯟꯅ ꯃꯨꯠꯊꯠꯇꯕ ꯌꯥꯔꯣꯏꯕꯀꯣ ꯃꯗꯨ ꯃꯨꯠꯊꯠꯂꯛꯑꯀꯥꯟꯗ ꯀꯨꯀꯤꯁꯤꯗꯤ ꯅꯣꯡꯃꯗ ꯃꯨꯠꯈꯤꯗꯧꯕ ꯄꯣꯠꯅꯦꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯣ ꯅꯣꯡꯃꯗ ꯃꯨꯠꯄ ꯌꯥꯕ ꯄꯣꯠꯅꯤ ꯃꯣꯏꯁꯦ ꯀꯣ ꯆꯤꯡꯊꯛꯇ ꯂꯩꯔ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯑꯦꯒ ꯌꯥꯄꯣꯠꯇꯦ ꯀꯣ ꯃꯤꯀꯨꯞꯇ ꯂꯣꯏꯒꯗꯕ ꯄꯣꯠꯅꯤ ꯅꯣꯡꯃꯗ ꯂꯣꯏꯅꯤ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯁꯤꯗ ꯃꯣꯏꯅ ꯆꯤꯡꯗꯣꯟ ꯅꯨꯡꯗꯣꯟꯗ ꯂꯩꯔꯤꯁꯦ ꯀꯣ ꯌꯥꯕ ꯇꯥꯔꯒꯗꯤꯀꯣ ꯂꯩꯗꯅ ꯂꯩ ꯑꯆꯧ ꯑꯁꯥꯡ ꯑꯩꯈꯣꯏ ꯃꯊꯛ ꯀꯣ ꯀꯩꯇꯥꯔꯦ ꯃꯣꯏꯅ ꯍꯦꯂꯤꯀꯣꯞꯇꯔꯒ ꯇꯣꯡꯉꯒ ꯇꯣꯔꯣ 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 ꯅꯪ ꯀꯞꯈꯥꯏꯕꯗ ꯂꯣꯏ ꯀꯔꯤꯒꯤ ꯁꯤꯔꯣꯏ ꯌꯦꯡꯉꯨ ꯃꯦꯟꯃꯥꯔꯗ ꯖꯨꯟꯇꯥ ꯑꯥꯔꯃꯤ ꯃꯌꯥꯝꯅ ꯍꯥꯠꯂꯤꯕ ꯀꯨꯀꯤꯗꯨ ꯌꯦꯡꯉꯣ ꯀꯣ ꯍꯤꯡꯅꯒ ꯃꯩ ꯊꯥꯕ ꯃꯌꯥꯝ ꯌꯥꯎꯔꯤꯗꯨꯅꯤ ꯑꯗꯣ ꯃꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯣ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤ ꯑꯗꯣ ꯃꯣꯏꯅ ꯌꯥꯏꯌꯦꯅ ꯇꯧꯍꯜꯂꯤꯅꯤ ꯑꯗꯣ ꯃꯦꯟ ꯑꯣꯏꯅ ꯈ꯭ꯋꯥꯏ ꯐꯠꯇꯦꯕ ꯃꯀꯣꯛꯁꯦ ꯀꯅꯥꯅꯣꯁꯦ ꯑꯩꯈꯣꯏ ꯊꯤꯗꯣꯛꯑꯒ ꯃꯉꯣꯟꯗ ꯍꯥꯟꯅ ꯃꯩ ꯍꯩꯒꯗꯕꯅꯦ ꯃꯅꯤꯄꯨꯔꯗ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝ ꯍꯦꯟꯒꯠꯂꯛꯑꯦ ꯃꯣꯏꯅꯅꯦ ꯃꯥꯅꯦ ꯃꯅꯤꯄꯨꯔꯗ ꯅꯤꯁꯥꯒꯤ ꯀꯩꯅꯣ ꯍꯦꯟꯒꯠꯂꯛꯏꯕ ꯄꯣꯠꯁꯦ ꯃꯣꯏꯅꯅꯦ ꯀꯣ ꯃꯣꯏꯅ ꯂꯣꯏ ꯄꯨꯊꯣꯛꯄꯅꯦ ꯑꯗꯨ ꯅꯤꯁꯥꯒꯤ ꯄꯣꯠꯇꯨꯅ ꯃꯣꯏꯅ ꯂꯩ ꯅꯤꯁꯥꯒꯤ ꯄꯩꯁꯥ ꯃꯌꯥꯝꯗꯨꯅ ꯂꯩꯔꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤ ꯂꯩꯔꯒ ꯃꯣꯏꯁꯦ ꯃꯅꯤꯄꯨꯔꯁꯦ ꯃꯣꯏꯁꯦ ꯄꯥꯜꯂꯒꯦ ꯍꯥꯏꯕ ꯄꯣꯠꯇꯅꯦ ꯃꯣꯏꯅ ꯍꯧꯔꯛꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯈ꯭ꯋꯥꯏ ꯖꯥꯠꯊꯤꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯋꯥꯔꯛꯄꯗ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯣꯠꯇꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯁꯣꯏꯈꯤ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯈꯣꯏꯁꯦ ꯍꯛꯄ ꯆꯩꯔꯥꯛꯄꯤꯒꯗꯕꯅꯦꯕ ꯁꯥꯏꯀꯜ ꯍꯨꯔꯥꯟꯕ ꯃꯤ ꯑꯃꯗ ꯐꯥꯔꯒ ꯐꯨꯅꯦꯕ ꯇꯧꯖꯔꯔꯣꯏꯅ ꯃꯥꯁꯦ ꯃꯌꯥꯝꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯤ ꯍꯦꯛ ꯈꯪꯉꯒ ꯆꯩꯅꯥ ꯐꯪꯉ ꯇꯣꯛꯑꯅꯦꯕ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯑꯀꯤꯕ ꯂꯩꯇꯦꯕ ꯉꯥꯏꯍꯥꯛꯀꯤ ꯆꯤꯟꯒꯤ ꯑꯀꯤꯕꯅꯦꯕ ꯃꯣꯏꯅ ꯍꯥꯏꯕꯁꯦ ꯇꯧꯖꯔꯔꯣꯏꯅ ꯑꯀꯤꯕ ꯎꯠꯂꯒ ꯃꯣꯏꯁꯦ ꯊꯥꯗꯣꯛꯈ꯭ꯔꯅꯦꯕ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯍꯨꯔꯥꯟꯅꯦꯕ ꯀꯣ ꯑꯗꯩ ꯅꯤꯁꯥ ꯌꯣꯜꯂꯤꯕꯁꯦ ꯅꯤꯁꯥ ꯑꯣꯏꯒꯦꯔꯥ ꯗ꯭ꯔꯛ ꯑꯣꯏꯒꯦꯔꯥ ꯌꯥꯗꯦꯅ ꯐꯥꯗꯅ ꯄꯨꯟꯗꯅ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯇꯧꯔꯤꯁꯦ ꯃꯈꯣꯡꯗ ꯀꯥꯞꯄꯣ ꯑꯗꯩ ꯀꯩꯅꯣ ꯃꯔꯥꯏꯕꯛꯇ ꯀꯥꯞꯄ ꯑꯣꯏꯔꯣ ꯑꯗꯨꯁꯨ ꯑꯃꯨꯛꯀꯣ ꯀꯤꯕ ꯃꯥꯜꯂꯝꯅꯦꯕꯀꯣ ꯑꯗꯨ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯔꯛꯀꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯕ ꯑꯣꯛꯇꯕꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤꯁꯨꯀꯣ ꯌꯥꯗꯦꯁꯦ ꯈꯪꯉꯤꯅꯦ ꯀꯤꯕ ꯁꯥꯔ ꯂꯩꯒꯅꯦꯕ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕꯁꯦ ꯖꯥꯠ ꯌꯥꯝ ꯊꯤꯌꯦꯕ ꯄꯨꯔꯥ ꯕꯦꯔꯥꯅꯦꯕ ꯑꯀꯤꯕ ꯂꯩꯇꯦꯕ
ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯀꯤꯕ ꯑꯝꯇ ꯂꯩꯇꯦꯕ ꯀꯤꯍꯟ ꯈꯪꯅ ꯂꯩꯕ ꯄꯣꯠꯁꯦ ꯑꯀꯤꯕ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯤꯍꯟ ꯈꯪꯍꯟꯕꯗ ꯉꯥꯏꯍꯥꯛ ꯀꯤꯔꯝꯕ ꯀꯤꯕꯁꯨ ꯌꯥꯗ꯭ꯔꯕ ꯄꯣꯠꯇꯨꯗꯤ ꯀꯤꯍꯜꯂꯒ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗ ꯐꯨꯔꯒ ꯆꯩ ꯈꯥꯡꯉꯦꯗꯣ ꯆꯩꯅꯥ ꯅꯥꯕ ꯈꯪꯗꯦꯗꯣ ꯑꯗꯨ ꯄꯣꯠꯇꯣ ꯂꯥꯛꯑꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯕ꯭ꯔꯥ ꯌꯥꯗꯕ ꯄꯣꯠꯇꯨꯗꯤ ꯌꯥꯗ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯄꯣꯠꯇꯨꯗꯤ ꯃꯥꯂꯦꯝꯁꯦ ꯃꯅꯤꯄꯨꯔꯁꯦ ꯃꯣꯠꯍꯜꯂꯒꯦꯅ ꯈꯜꯂꯒ ꯍꯤꯡꯉꯤꯕ ꯃꯣꯏꯗꯨꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃ ꯂꯩꯌꯦ ꯇꯥꯏꯕꯪꯄꯥꯟꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯂꯅꯤꯕ ꯁꯨꯝ ꯂꯧꯊꯣꯛꯈꯤꯕ ꯃꯣꯏ ꯁꯨꯝ ꯂꯧꯊꯣꯛꯈꯤꯕ ꯐꯠꯇꯕ ꯑꯃ ꯍꯦꯛ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁꯨꯝꯇꯪꯒꯤ ꯁꯥꯏꯀꯜ ꯍꯨꯔꯥꯟꯕ ꯑꯃ ꯐꯥꯎꯕꯅꯦ ꯁꯨꯖꯕꯩ ꯃꯍꯨꯠꯇꯅꯦ ꯊꯣꯏ ꯍꯥꯠꯇꯣꯛꯈꯤꯕ ꯑꯩꯈꯣꯏ ꯄꯨꯂꯞ ꯃꯥꯟꯅꯔꯒ ꯃꯣꯏꯁꯦ ꯋꯥꯠꯂꯛꯄꯗ ꯀꯥꯟꯅꯔꯣꯏꯗꯕ ꯄꯣꯠꯁꯦ ꯃꯣꯏꯁꯦ ꯊꯣꯏ ꯍꯥꯠꯇꯣꯛꯈꯤꯕ ꯅꯤꯁꯥꯒꯤꯅꯦꯅ ꯄꯨꯊꯣꯛꯏ ꯄꯣꯠꯁꯦ ꯊꯣꯏ ꯍꯥꯠꯇꯣꯛꯄ ꯑꯗꯩ ꯅꯤꯁꯥ ꯃꯈꯣꯟꯁꯦ ꯀꯗꯥꯏꯗꯅꯣ ꯃꯣꯏꯁꯨꯅꯦ ꯇꯨꯝꯅꯕ ꯍꯥꯠꯇꯣꯛꯄ ꯆꯥꯕꯁꯨ ꯍꯥꯠꯄ ꯑꯌꯣꯟꯕꯁꯨ ꯍꯥꯠꯄ ꯑꯗꯩ ꯍꯨꯔꯥꯟꯕꯁꯨ ꯍꯥꯠꯄ ꯍꯨꯔꯥꯜꯂꯛꯄ ꯄꯣꯠꯁꯨ ꯂꯩꯔꯤꯕ ꯄꯣꯠꯇꯨ ꯑꯗꯨꯁꯨ ꯍꯥꯠꯄ ꯂꯣꯏ ꯍꯥꯠꯇꯣꯛꯄ ꯑꯗꯩ ꯑꯣꯛꯇꯕꯁꯤꯁꯨꯅꯦ ꯑꯣꯛꯇꯕꯤꯒꯤ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯜꯂ ꯍꯤꯡꯉꯤꯕ ꯀꯥꯡꯕꯨꯁꯦ ꯃꯣꯏꯁꯨ ꯍꯥꯠꯄ ꯑꯗꯒꯤ ꯁꯥꯜꯂꯤꯕ ꯄꯣꯠꯇꯨꯁꯨ ꯑꯃꯨꯛ ꯋꯥꯏꯒꯦ ꯂꯩꯒꯦꯅ ꯂꯥꯛꯏꯕ ꯄꯣꯠꯁꯦ ꯃꯣꯏꯁꯨ ꯍꯦꯛ ꯍꯥꯠꯇꯣꯛꯄ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯐꯕ ꯑꯣꯏꯔꯛꯀꯗ꯭ꯔꯥꯅ ꯍꯥꯏꯅꯤꯡꯉꯤ ꯑꯩ ꯆꯥꯔꯨꯈꯤꯒꯦ ꯀꯀꯥ ꯃꯃꯥꯅ ꯀꯧꯔꯛꯑꯦ ꯀꯀꯥ ꯍꯣꯏ ꯆꯥꯛ ꯆꯥꯊꯣꯛꯑꯔꯣ ꯊꯦꯡꯉꯦ ꯑꯩꯁꯨ ꯆꯥꯊꯣꯛꯑꯗꯕꯅꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯕꯅꯦ ꯑꯩꯁꯨꯀꯣ ꯁꯨꯝ ꯋꯥꯔꯤ ꯀꯩꯅꯣ ꯇꯧꯔꯒ ꯁꯨꯝ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯐꯔꯦ ꯆꯥꯊꯣꯛꯎꯔꯣ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯅꯤꯡꯉꯤ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯨ ꯍꯟꯊꯔꯛꯑꯦ ꯑꯗꯣ ꯚꯤꯌꯨꯋꯔꯁꯦ ꯈꯔ ꯆꯪꯉꯛꯑꯒ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯂꯥꯏꯚ ꯂꯣꯏꯁꯟꯅꯤꯡꯉꯛꯑꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯨ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯌꯧꯔꯛꯑꯦꯕ ꯑꯩ ꯆꯥꯛ ꯆꯥꯕ ꯊꯥꯗꯣꯛꯑꯝꯕꯅꯦꯕ ꯑꯗꯣ ꯆꯥꯛꯇꯣ ꯑꯃꯨꯛ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯛꯀꯦ ꯃꯌꯥꯝꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦ ꯅꯣꯡꯁꯨ ꯇꯥꯁꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯜꯂꯛꯑꯒ ꯁꯥꯟꯅꯁꯦ ꯍꯣꯏ ꯍꯜꯂꯛꯑꯒ ꯁꯥꯟꯅꯁꯦ ꯑꯩ ꯆꯥꯛꯇꯣ ꯑꯃꯨꯛ ꯊꯥꯛꯄ ꯌꯥꯏ ꯀꯣ ꯁꯪꯉꯒꯗꯤ ꯊꯥꯔꯛꯀꯦ ꯃꯇꯝ ꯐꯪꯉꯒꯗꯤꯀꯣ ꯑꯗꯣ ꯐꯔꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯑꯩ ꯚꯤꯌꯨꯋꯔ ꯑꯅꯤꯃꯛ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯐꯖ ꯂꯩꯌꯨ ꯆꯦꯛꯁꯤꯟ ꯂꯩꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ ꯑꯐꯕ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯁꯤ ꯀꯣ ꯑꯗꯒꯤ ꯐꯠꯇꯕ ꯊꯕꯛꯇꯤ ꯇꯧꯃꯤꯟꯅꯒꯨꯝꯁꯤ ꯀꯣ ꯐꯠꯇꯕ ꯊꯕꯛꯇꯤ ꯌꯥꯝ ꯂꯥꯞꯅ ꯊꯝꯁꯤ ꯑꯐꯕ ꯊꯕꯛꯇ ꯑꯣꯏꯅ ꯇꯧꯁꯤ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯕꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯍꯌꯦꯡ ꯑꯃꯨꯛ ꯈꯔ ꯉꯟꯅ ꯊꯥꯔꯛꯀꯦꯅ ꯈꯟꯕꯅꯤ ꯑꯗꯣ ꯚ꯭ꯌꯨꯗꯤ ꯆꯪꯁꯤꯜꯂꯛꯏꯅꯦ ꯅꯣꯡꯁꯨ ꯇꯥꯁꯜꯂꯛꯏꯅꯦ ꯀꯣ ꯑꯗꯣ ꯑꯩꯁꯦ ꯂꯥꯏꯚ ꯂꯣꯏꯁꯜꯂꯒꯦꯅ ꯈꯜꯂꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯑꯗꯣ ꯃꯌꯥꯝꯅ ꯑꯃꯨꯛ ꯂꯥꯏꯐꯁꯦ ꯆꯠ ꯂꯣꯏꯁꯜꯂꯛꯑꯦꯅ ꯑꯃꯨꯛ ꯋꯥꯔꯧꯗꯣꯏꯗꯨꯔꯥ ꯁꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯍꯣꯏ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯑꯁꯤ ꯂꯣꯏꯁꯜꯂꯒꯦꯗꯤ ꯍꯥꯏꯗꯣꯛꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯋꯥꯍꯩ ꯈꯔ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯁꯦ ꯑꯩꯇꯪꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩꯁꯨ ꯋꯥꯔꯦ ꯀꯩ ꯁꯥꯔꯛꯀꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯩꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯆꯦꯅꯦꯜ ꯑꯅꯧꯕ ꯆꯪꯉꯛꯄ ꯃꯤꯁꯤꯡ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯆꯪꯕꯤꯔꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯆꯦꯅꯦꯜꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯨ ꯁꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯅ ꯍꯌꯦꯡ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯥꯏꯇꯦꯝ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯅꯤ ꯀꯣ ꯑꯩ ꯒꯤꯞ ꯑꯦꯋꯦ ꯇꯧꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯑꯗꯨꯝꯕꯁꯨ ꯃꯌꯥꯝꯁꯨ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯑꯗꯨꯝ ꯐꯖꯕ ꯑꯗꯨꯝ ꯍꯥꯞꯄꯛꯀꯅꯤ ꯑꯩꯗꯤ ꯒꯤꯞ ꯑꯦꯋꯦꯁꯦ ꯂꯥꯏꯐꯇ ꯑꯣꯏꯅ ꯇꯧꯊꯣꯛꯀꯦ ꯁꯤꯅꯦ ꯑꯩ ꯈꯜꯂꯤꯁꯦ ꯃꯇꯝꯁꯤꯗꯀꯣ ꯂꯥꯏꯐꯇ ꯑꯗꯨꯝ ꯇꯧꯊꯣꯛꯀꯦ ꯁꯤꯅꯦ ꯑꯩ ꯒꯤꯞ ꯑꯦꯋꯦꯁꯦ ꯂꯥꯏꯐꯇ ꯇꯧꯒꯅꯦꯕ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯂꯥꯏꯐ ꯃꯅꯨꯡꯁꯤꯗ ꯃꯤ ꯃꯌꯥꯝ ꯊꯥꯔꯛꯏꯕ ꯀꯃꯦꯟ ꯁꯨꯃꯥꯏꯅ ꯊꯥꯔꯛꯄ ꯈꯣꯠꯄ ꯀꯃꯦꯟ ꯊꯥꯖꯜꯂꯛꯑꯣ ꯈꯣꯠꯂꯣꯒ ꯑꯩ ꯃꯤ ꯂꯣꯇ꯭ꯔꯤ ꯇꯧꯔꯛꯄꯅꯦꯕ ꯑꯗꯣ ꯊꯥꯔꯛꯄ ꯄꯣꯠꯁꯦ ꯑꯩ ꯂꯥꯏꯐ ꯊꯥꯗꯣꯛꯑꯒ ꯃꯤ ꯃꯌꯨꯝ ꯀꯧꯊꯣꯛꯑꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯊꯣꯛꯀꯅꯦꯕ ꯈꯨꯗꯛꯇ ꯄ꯭ꯔꯥꯏꯖ ꯄꯤꯊꯣꯛꯀꯅꯤ ꯈꯨꯗꯛꯇ ꯍꯧꯖꯤꯛꯇꯤ ꯑꯦꯀꯥꯎꯟ ꯖꯤꯄꯦ ꯑꯣꯏ ꯄꯥꯏꯅꯕ ꯉꯥꯛꯇꯅꯤꯀꯣ ꯇꯥ ꯀꯥꯞꯊꯣꯛꯀꯅꯦꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯅ ꯈꯤꯇꯪ ꯑꯆꯧꯕ ꯄꯣꯠ ꯑꯃ ꯃꯥꯏ ꯄꯥꯛꯄ ꯄꯣꯠ ꯑꯃ ꯑꯣꯏꯍꯜꯂꯕ ꯑꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯏꯟꯀꯝ ꯂꯥꯛꯄ ꯈꯣꯠꯄ ꯂꯥꯛꯑꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯒꯦꯔꯥ ꯂꯩꯗꯅ ꯑꯩ ꯃꯌꯥꯝꯗ ꯒꯤꯞ ꯑꯦꯋꯦ ꯇꯧꯊꯣꯛꯀꯅꯦꯕ ꯑꯉꯝꯕ ꯈꯔ ꯑꯗꯨꯝ ꯁꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯒꯦ ꯃꯌꯥꯝ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯎꯈꯤꯒꯦ ꯀꯣ ꯐꯔꯦ ꯂꯩꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯣꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯥꯏꯐꯃꯤꯟꯅꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯅꯣꯡꯁꯨ ꯇꯥꯁꯜꯂꯛꯑꯦ ꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯐꯔꯦ ꯂꯩꯕꯤꯌꯨꯀꯣ ꯍꯌꯦꯡ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯊꯔꯛꯀꯅꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯦꯀꯣ ꯃꯌꯥꯝ